पुनमक्तदा Diamond Radio Channel ki pungning gi warol thorom tabiri besingbu James Hagurjamna taramlok chobo loinana bikawnona khurumjari loinana ngasi gi pungning gi warol thorom asigi damakta akoi gi season azari number 9077282001 hangdok chare loinana ngasi gi nungti gi phone phone sing gi update kitang pijari ngasi gi hoyalam pawda social media da post torok padagi police na case Census gi order offensive amasung CDCS material sing post tawna rakpada thing hodrabadi kang khong chairagani haiba wafam district and session just Imphal West gi hariba sigi headlines da hapli loinana BJP amasung Congress lengak sing konthok naduna social media da fazadabu hai khonda da wahi wata awai akum tawnarapagi case hari Kanglasagi mayadagi sengak longthokiba aningba pamasing phongdorklabasu Kangla Fort board ki di karimata phangdre haiba wafam asigi bayalampawgi headlines de yauri Sahi marfudraga mapan 97 suraba positive oramba ahal amana COVID pumai thiwa piduna negative oi kre hairi Positive case masing satruka nifogo humdoi thenaki nipan laikhide active case ta lising taruk chama yankhai mapan haujiki oina leiri loinana Pongnophonggi headlines kara mulokojari Center ki timi phala thunglare state ki COVID ki fibam matang na khanakre haiba wafam asini Chamana wafam da pungkun mari stem yoi chatru kani fu humdoi positive oi kini phala kide COVID ki vaccine kafagi chang wang khalakli thangjan mita sumili sing kongani thoi ki mathak da vaccine kaf ki haiba wafam asini aduga delta variant Imphal West na khwai digi yamna lei haiba wafam asi pongnophom da report phongli Lomi sing the Pina Nava district singi har sing tok nava hokre hairi har gi awat palerabadi pau pibiro haiba lukhoina phongdok ki wafam asina headlines pawna phongi oiri miam vaccine kaphan dana bahonari basingi mathakta FIR lokhat agani haina susindro na phangdokre Fegok taso kongsang handok tu na class hokre haiba wafam ngasi pawnaphonggi wafam stay out haibok sing sangi tangda miam da lan uhana lewak thibani haina karam siam na phongdokre Vaccine phajana kapa kul ahumda mana piragani haina KNOKRA na phongdokre Imphal West ki mafam tramathoi de hida kapkani haiba wafam Loinana Philippines da Air Force ki plane ama kai bada mini fu manga sikre Israel na Gaza da air strike taukre West Bank da Palestinian ama hat kre US da mi million tara manga hen badi COVID-19 gi vaccine ani suba dose kap hodre haiba CDC gi report amana hairi Cyprus da yamna chawna lamai chakpa gi Israel dagi mateng ni kre haiba wafam Belarus na Ukraine ga lona bangam khaida athing ba pikre thingjen kre hairi Chinese ki astronaut singna han ba space walk to ba hokre haiba photo ga konona phongdorokli Military gi plane ama kai ba gi thogdokta yamna ning ba kaina nungai ta pawina mi ni phumanga sire ni fuga tare aso panang kre haiba wafam sini Myanmar da anti-junta fighters sing amasung army gi marakta ungkhanabagi thogdokta mi kunga manga inau nongna hana siriba singa sigi mathakta mi kunga manga masikre Hauzik fawda Myanmar gi military gi kahenba thongda maram oiraga lebak atuda mara leijadraba micham chanipanga mudra sikre Loinana Train hana chelak labadi mitop sing na Kolingba state amo oikrigani haina MPP na phongdok pawahon
Ngasigi sanalay pa kipaw COVID-19 ifimam yung sinabami ani na Sabah Central Team Infal Tungkre hay bawa pa masita mana na yauri loina na COVID kelai chat amna tamtiba tangkak oire hay na WHO na phongdok narakli loina na Pongkon Maria sidami oi chatru kani phom doi positive oi kreni pan lai kidre Manipur ge puki ba kani keji ni fuga mathoi Rajasthan na fare hari Mizoram da nong na mi oi chani kani phom doi positive oi bagi manung da angang yang khai mapan yaw ba thengnare Corona su ikang su thengnaba tabani haiba wafam asigi sanalai paki maroi paul yauri jiribam yaripok amadi kombida paksana covid vaccine gi program pangthokre haiba wafam si so masini asigi nungtigi phong ni paul se singi maroi paul krami amda puling losing oina na ba pizaba mapomoi ba paul di pusparani laisram dagi hari ba paul si mapomoi na miyam na tabikre haujik lemhori ba matam sida miyam gi pungning warol adom adongi lekai lamdongi Nungaiba, Owawa, Loina Miamgi, Ponging the Pobirak Pa Diamond Radio, no Sanduk Cherry Patongi Matang. Pongdok Minasi, Loina Nakogi number Hangduk Cherry. Joe meeting the Saruga Bining was sing now. Diamond Radio get live Tazari by YouTube ki chat tagi link adu the Changbi Raga Swedana called Tobirak Payagani. Ngasigi pungningi warol gi pharmacy na maghan bakol loko channel mo na jagi Hello minga madili from IBC Barai ya Hairok Bazar dagi jiban Hairok Bazar dagi jiban haibi kari habi ningi kari thambe ningi kari habi ningi Sar ki program ya made saba dum nungai ko sa Ado ke koi mani malagi chiti pa kum dong na to am teng yahuning bai tare sa Ngapi gani ado gi chiti pa kum dudi akhoi hojik chiti pa kum dei hen bani tawjari si matama ma da hai tare medium do chiti chatna ringai matama hai tare hojik ti chiti ju chatna dre adom na wafam ma hai na bo hona ba kanda tha ma hen changani hauji adom na call to bire se dong gi yum dai ni hoje adom phangi je si adom mani mala hoi pa ba no pa ma no pi ma pa ba gi adu gi nungai bi style du budi leitaba nati ko Adu adongi wakat hai tare dong wakat to the right now dum phangi hojik ti tak hare tak phangba matam ni na mada koina postcard ta tha da na tawbudo hoi hoi habiyo kari ate ate habi ni wale habiyo sara ga chika pa to ga pa ku wa pi yam ta nu mai man madu di all india radio gi hai tare thabak ni adu all india radio na tawba thabak khodi ma koina tawgada bani hai badi leite aduga mayam se competition hita taweba khungang thorom thamu na haron thorom thamu gan tawbudo aduna all india radio gi thabak ni hai tare adubu ai khoigi nei khoigi ma khoigi na khoi program si manade thorom tawbugi mo ama ma hai tare ko adubu hari bu all india radio gi fajaraba program ni khoi so ngang ngoring da mani malagi chithi pakum ta hodradi nomaizing duma hai tare hapta duma idi po ma lei hai tare yam ngai ta ta bi yam ngai jaba ada khoigi tamo thokchong gobinna hai tare khwaidi pamjabadi Tamo thokchong go bina toruk toba kan stop sila kan ko as aina po ma nungai ta baji kare ngasai mongoda ngaujaba nungsi jaba haitare ni chithi thabirik le busing amadi tabiri busing bo manina khurum jari kain to budu yam phajaba adagi kari haini khonjel si yam bajai haitare so thaga chari jeban matang ni aduga ai khoi gi sidi chapmana na haitare so all india radio na to bo khodi ma khoi to godam ne leite aduga tawba yadi haibasu leibudi leite Thank you so much, Ziban. Habirak pasigidama. So mathangi caller mada khudong chawa pijari. Mathangi caller da khudong chawa pijari ngai marak sida Zoom meeting da changbi ning basing Zoom meeting ge link pijare Zoom meeting season aba haitabagi mayam laini aduga kadai dagi link asi logo dagi harabadi hauji sandok cheriba Diamond Radio gi live sandok liba YouTube ki koi gi chat tawriba mayam na wahi kya thana ribasde changbiyo maduda https haidena wahi ma hauruga yaugani
aduga zoom panba mamadu click tawbiro adom adum thola ani akhoi accept tawrani then loire masini thagachari masigi tharamsida aduga call ngaijari call phangde haiba singna khodong chaba lobi bi ai hello call se tat khre iram sifai digi sana tombi aduga mothers Caesar mothers haiba ma lapirami call se tat khre YouTube live streaming the lebiri basing mamal yam laba mi am panoma hanana taram nok chari so call phangde haiba sing do tanja sida call tor di so idana phangani na khale aduga mathangi caller loko chage hello ming amadi leifam haibi sei hello hello oh ming leifam haibi sei radio te kitang sathok piyo ja haibiyo kaksin dagi jeko kaksin dagi haibiyo kare haibi ningi tena agogi dedicate adidi ni sanaba sanskari bai sukadung golela to adu ting tajani ma lila maming kariya ba sanskar gi mari sukadung goina khoi de di leijade adu lila do all india radio da di leibane netre harga bugi tapi birang gondi han unabi gra kamai to koi karim to unajadri du unabi ya bu khudung ta haujikti karim to kanam to unadri khoi so khoi nazarake oza to haji to hoi hoi khoi oza ga so dum khangna jai aduga khoina angang wari nge da haitare khoini am lila de ngaujarak pa hero sabada oza birongon thonu phajagra jani mai matau ga yam tam kharjani khoi je do nungsibo jani soidana unajagani aduga hojikti mi unaba khotpa se mata yadri haitare ko aduna soidana tawjage oza thagachari habirokpa sina loibirabra to pakari habining balai thagachari hanana ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯈꯤꯇꯪ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯐꯥ ꯁꯦꯠ ꯑꯇꯩ ꯑꯇꯩ ꯈꯤꯇꯪ ꯐꯝꯐꯝ ꯀꯥ ꯁꯦꯝꯈꯤꯒꯦꯅ ꯈꯔ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯀꯣꯔꯣꯅꯥꯁꯨ ꯈꯤꯇꯪ ꯐꯔꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯇꯞꯅ ꯇꯞꯅ ꯎꯅꯖꯔꯛꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ Hello, minga made wale from Habiu. Oh, ay kating dagi ni. Bora mani. Hoy ma bomani Habiu kari habini. Ay na keda isagi amanya ma pagkang may gitaraga. Ano ngai jaba. Aduga ay hindi inspector tay gine. Nahanga naranga karu babe wakin tikik digane. Ay wakin ngai bang khandre ba. Kaligi makagada inspector tay mo ge isan pidu. Nila phabadudagi ay si wakhandi adum pung pik-piking idane kalaka thak ni tiam tawe bako ado to dumai to birunu da wari ni khalaga dum tabiyo adu natradi anxiety amuk laini ko wari ni khalaga dum tabiyo kaisu kano to bulaite yam pakhat birunu hai tare hoi phagi ba pun mado wari du lupsan tawrini ma adu yam pakhat pirunu maram ni mayam pothana batoroga mayam anaba hongna batobududi pamde ai tare ni ko thagachari ma hanani ma bormani aduga inspector tayagi matang haibirakpa hai tare mathangi caller madam khodong chaba mu pijage YouTube live streaming da library basing call adomna तब फंगोई खलगदी ngasi call fangani call sing ngasi gidi am lakte so network na di oirambi yai radio channel amana atoppa yening holak le thamoida o thagachari kaisu kaiba laite hello minga made leifam haibi sei hello haibiu sei caller na mani malagi haigo inaw di chana pam ga du mai na mani na go wa ngang ba ta hau de ni tu au den sa chan adu mana ba chata mi na ye do shor ji lai ga chan chan e haido se dong dong pa adu mani mala da di hen na ma chi di ai di hendra ni khali chai da ni na kadai de gino dai ma adu ya ponte ai koi na ma tau tong ngam bo ti nung sigrajani oza thokjong go ben hai tare ko
ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯑꯃ ꯁꯛꯄ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯂꯕ ꯊꯃꯣꯏꯅꯦꯅ ꯇꯧꯕ ꯏꯁꯩꯗꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯝꯖꯥꯎꯔꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯅꯁꯨ ꯁꯛꯑꯦꯕ ꯏꯁꯩꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯈꯔ ꯂꯩꯔ ꯃꯥꯅ ꯏꯁꯩ ꯑꯃ ꯁꯦꯝꯃꯛꯑꯦ ꯏꯁꯩ ꯃꯌꯦꯛ ꯑꯃꯗ ꯁꯨꯔ ꯁꯩꯍꯦꯛ ꯑꯅꯤ ꯀꯥꯏꯅ ꯇꯧꯔ ꯁꯦꯝꯕꯗꯣ ꯐꯖꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯔꯤ ꯊꯣꯛꯅ ꯀꯥꯏꯁꯦ ꯃꯥꯅ ꯉꯪꯖꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯦꯝꯁꯀꯤ ꯃꯔꯤ ꯊꯣꯛꯅ ꯀꯥꯏꯅ ꯇꯧꯔ ꯃꯥꯅ ꯉꯪꯕꯗꯤ ꯏꯁꯩꯗꯤ ꯃꯌꯦꯛ ꯑꯃꯈꯛ ꯑꯣꯏꯕꯀꯣ ꯐꯖꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯇꯞ ꯄꯥꯏꯔꯒ ꯑꯗꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯃꯔꯁꯤꯌꯦꯜ ꯑꯗꯨꯒ ꯇꯧꯕ ꯌꯥꯗꯕ ꯃꯈꯣꯏꯒꯤꯗꯤ ꯂꯤꯃꯤꯠꯁꯤ ꯈꯔ ꯂꯩꯌꯦꯕ ꯉꯥꯡꯉꯤꯕ ꯈꯔꯗꯨ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯁꯥꯕꯅꯦ ꯑꯩꯅ ꯆꯥꯔꯛꯄ ꯏꯟꯁꯥꯡꯕꯨ ꯁꯥꯕꯅꯦ ꯏꯃꯥꯅ ꯆꯥꯕ ꯏꯟꯁꯥꯡꯕꯨ ꯁꯥꯕꯅꯦ ꯑꯩꯈꯣꯏꯗꯤ ꯄꯪꯁꯥ ꯁꯥꯕ ꯌꯥꯏꯑꯕ ꯁꯤꯗꯤ ꯊꯧꯔꯝ ꯇꯧꯔꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤꯒ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯃꯥꯏ ꯂꯤꯃꯤꯠ ꯑꯃꯅꯤ ꯃꯇꯝꯁꯤ ꯋꯥꯁꯤ ꯍꯦꯟꯅ ꯉꯥꯡꯕ ꯌꯥꯄꯣꯟꯗꯦ ꯁꯦꯀꯦꯟꯁꯤ ꯇꯛ 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 ꯆꯠꯂꯤꯅꯤ ꯑꯩ ꯋꯥ ꯉꯥꯡꯒꯦ ꯀꯥꯏꯅ ꯉꯥꯡꯍꯧꯔꯁꯨꯀꯣ ꯑꯩꯒꯤ ꯑꯁꯣꯝꯗ ꯁꯨꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁ꯭ꯋꯤꯠꯆ ꯑꯃ ꯄꯥꯏꯌꯦꯕ ꯁꯣꯝꯗ ꯄꯨꯡ ꯇꯥꯔꯛꯑꯗꯤꯒ ꯄꯨꯠ ꯃꯨꯊꯛꯈꯤꯗꯖꯥꯠꯅꯦ ꯑꯩ ꯄ꯭ꯔꯣꯒꯥꯝ ꯂꯣꯏꯒꯦꯔꯥ ꯂꯣꯏꯔꯣꯏꯔꯥ ꯌꯥꯄꯣꯟꯇꯦꯕ ꯄꯨꯔꯥ ꯅꯤꯌꯣꯝ ꯑꯃꯅꯤ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯋꯥꯁꯨ ꯌꯥꯝ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯐꯖꯈ꯭ꯔꯕ ꯄꯨꯡꯁꯤꯡ ꯈꯔ ꯋꯥ ꯍꯥꯏꯐꯝꯗꯨꯗ ꯍꯧꯖꯤꯛ ꯃꯊꯪꯗ ꯇꯥꯕꯤꯔꯁꯤ ꯀꯥꯏꯅ ꯏꯁꯩꯁꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯛꯄ ꯑꯗꯥꯅ ꯁꯛꯄ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯁꯤꯗꯒꯤ ꯍꯦꯟꯅꯒ ꯌꯥꯝ ꯌꯥꯄꯣꯟꯇꯦꯕ ꯀꯗꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩꯗ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝꯅ ꯑꯗꯨ ꯇꯧꯔꯤ ꯑꯁ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯁꯦꯀꯣ ꯑꯗ ꯑꯩꯈꯣꯏꯁꯤꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯦꯕ ꯇꯥꯏꯞꯁꯦ ꯈꯦꯠꯅꯩ ꯑꯩꯈꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯅꯤ ꯑꯃꯅ ꯅꯦꯁꯅꯦꯜꯒꯤ ꯄꯨꯔꯥ ꯐꯦꯃꯤꯂꯤ ꯔꯦꯗꯤꯑꯣꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯧ ꯉꯝꯖꯄꯣꯟꯇꯦ ꯏꯃꯥ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯑꯃꯇꯪꯒ ꯏꯃꯥꯅ ꯄꯨꯈꯠꯆꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯀꯣꯔꯣꯅꯥ ꯍꯦꯛꯇ ꯂꯥꯛꯍꯟꯒꯦ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯍꯜꯂꯣꯏ ꯌꯥꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯂꯥꯏꯆꯠ ꯂꯥꯏꯑꯣꯡꯅꯤ ꯑꯗꯨꯝ ꯌꯥꯔꯦ ꯀꯣꯔꯣꯅꯥꯗ ꯌꯥꯝ ꯋꯥꯔꯧꯖꯕ ꯑꯃ ꯂꯩꯌꯦꯕ ꯏꯃꯥꯅ ꯍꯥꯏꯕꯤꯌꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯩ ꯁꯥꯅ ꯁꯥꯒꯤ ꯃꯤꯅ ꯃꯤꯒꯤ ꯃꯤ ꯅꯨꯡꯁꯤ ꯐꯥꯎꯒꯗꯧꯕꯗꯣ ꯁꯥ ꯑꯣꯜꯂꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯕꯨꯛ ꯊꯣꯛꯄ ꯏꯆꯥ ꯑꯁꯤꯗ ꯅꯥꯔꯦ ꯈꯣꯠꯂꯦ ꯃꯁꯤ ꯁꯥꯒꯤ ꯁꯥꯖꯠ ꯆꯠꯇꯅ ꯏꯆꯥꯒꯤ ꯃꯅꯥꯛ ꯆꯠꯄ ꯌꯥꯗꯦ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯠꯄ ꯌꯥꯗꯦ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯁꯤꯒꯤ ꯂꯥꯟꯁꯤ ꯇꯧꯈꯤꯗꯣꯏꯖꯥꯠꯅꯣ ꯃꯤꯑꯣꯏꯕꯁꯤ ꯁꯥ ꯁꯨꯝ ꯑꯣꯟꯗꯣꯔꯕ ꯖꯥꯠꯂꯥ ꯁꯤ ꯏꯃꯥꯅꯅꯦ ꯏꯆꯥꯗ ꯑꯃꯨꯛꯇꯪ ꯏꯆꯥ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯏꯃꯥ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯏꯅꯥꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗꯩ ꯍꯦꯟꯗꯣꯛꯈꯤꯗꯅ ꯗꯜꯇꯥ ꯍꯥꯏꯕꯅꯦ ꯑꯗꯒꯤ ꯑꯜꯇ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯦꯟꯃꯥꯟ ꯇꯥꯄꯣꯟꯇꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯊꯣꯛꯏꯅꯤ ꯑꯗꯣ ꯈꯔ ꯂꯩꯈꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯥꯏꯅꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛ 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 ꯇꯞ ꯇꯞꯅ ꯑꯗꯨꯝ ꯀꯣꯛꯊꯈꯤꯕ ꯑꯗꯨꯅ ꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯃꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯦꯛꯁꯤꯟꯗꯕꯩꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯗꯤ ꯋꯥꯠꯂꯤ ꯃꯔꯛ ꯑꯃꯗꯤ ꯁꯣꯔꯣꯛꯇ ꯃꯤ ꯀꯥ ꯍꯦꯟꯅ ꯎꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯒꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯅꯥꯕꯁꯨ 400ꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯑꯗꯨꯝ ꯂꯩ ꯗꯦꯜꯂꯤꯗꯅ ꯅꯣꯡꯃꯩ ꯃꯁꯤꯡ ꯇꯥꯔꯛꯑꯦ ꯀꯩꯊꯦꯜ ꯍꯥꯡꯕ ꯍꯧꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯌꯥꯕ ꯍꯧꯖꯤꯜꯂꯛꯈ꯭ರೆ ꯑꯩꯈꯣꯏ ꯁꯤꯗꯩꯅ ꯑꯗꯨꯝ ꯌꯣꯟꯗ ꯂꯩꯔꯤ ꯀꯅꯥ ꯋꯥꯅꯤ ꯂꯥꯏꯔꯕꯅꯤ ꯍꯦꯟꯅ ꯋꯥꯅꯤ ꯑꯗꯨꯅ ꯏꯃꯥ ꯉꯥꯏꯃꯤꯟꯅꯕ ꯇꯥꯏ ꯌꯦꯡꯃꯤꯟꯅꯕ ꯇꯥꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯇꯥꯏ ꯑꯗꯨꯕꯨ ꯊꯣꯛꯇꯕꯁꯨ ꯌꯥꯔꯛꯇꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯣꯗꯤ ꯀꯔꯥꯏ ꯌꯥꯔꯛꯀꯅꯤ ꯑꯔꯩꯕ ꯃꯤꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯂꯩꯇꯕ ꯃꯐꯝꯗꯗꯤ ꯀꯔꯥꯏꯗꯤ ꯀꯅꯥꯗ ꯆꯦꯡ ꯄꯤꯌꯨꯅ ꯅꯤꯔꯨꯅꯤ ꯆꯦꯡ ꯄꯤꯔꯤꯕ ꯃꯌꯥꯝ ꯈꯔꯗꯨꯅ ꯊꯥ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯝ ꯏꯃꯨꯡꯗ ꯂꯩꯔꯤ ꯃꯤ ꯃꯌꯥꯝꯗꯣ ꯆꯥꯎꯗꯤ ꯌꯥꯄꯣꯟꯇꯦꯕ ꯁꯤ ꯃꯇꯥꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯃꯌꯥꯝꯒꯤ ꯋꯥꯀꯠ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯂꯥꯏꯅꯥ ꯑꯁꯤ ꯐꯕ ꯃꯊꯟꯇ ꯐꯈꯤꯕ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯑꯗꯣ ꯃꯊꯟꯇꯗꯤ ꯁꯨꯡꯐ ꯐꯔꯣꯏ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯖꯨꯝ ꯃꯤꯇꯤꯡ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯖꯨꯝ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯂꯤꯡꯛ ꯃꯈꯥꯗ ꯄꯤꯖꯔꯤ ꯑꯗꯨꯒ ꯋꯥꯠꯁꯑꯦꯞ ꯀꯣꯜ ꯇꯧꯁꯟꯕꯤꯔꯛꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯋꯥꯠꯁꯑꯦꯞ ꯀꯣꯜꯁꯤ ꯇꯧꯕꯤꯔꯛꯇꯅꯕ ꯅꯣꯛꯆꯔꯤ ꯋꯥꯠꯁꯑꯦꯞ ꯀꯣꯜꯗ ꯐꯣꯟ ꯐꯪꯉꯣꯏ ꯁꯣ ꯄ꯭ꯂꯤꯖ ꯋꯥꯠꯁꯑꯦꯞ ꯀꯣꯜ ꯇꯧꯕꯤꯔꯛꯇꯅꯕ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯅꯧꯄꯥꯎ ꯂꯣꯏꯔꯝꯗꯒꯤ ꯖꯥꯃꯤꯟ ꯀꯧꯋꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯄꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯥꯞꯆꯔꯦ ꯚꯦꯛꯁꯤꯟ ꯀꯥꯞꯄꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯚꯦꯛꯁꯤꯟ ꯀꯥꯞꯄꯦꯅ ꯇꯥꯕꯗ ꯂꯥꯏꯍꯧꯒ ꯍꯧꯕꯤꯕ꯭ꯔꯣ ꯍꯧꯗꯦꯗ ꯒꯨꯂꯤꯐꯥꯎ ꯆꯥꯗꯦꯗ ꯑꯗꯨꯗꯤ ꯏꯁꯥ ꯌꯥꯝ ꯁꯦꯡꯉꯤꯖꯥꯠꯅꯤ ꯏꯁꯥꯁꯦ ꯌꯥꯝ ꯐꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯕ ꯅꯪꯒꯤꯗꯨꯗ ꯑꯩ ꯏꯆꯥ ꯅꯨꯄꯥꯗ ꯍꯧꯔꯤꯅꯦ ꯑꯝꯇ ꯆꯠꯁꯦꯅ ꯍꯣꯏ
nong ma tang jaba da dum soidana lakpiyo ꯑꯗꯨꯝ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯉꯨꯕꯗꯗꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯐꯣꯟꯗ ꯌꯦꯡꯉꯦ ꯀꯩꯅꯣ ꯊꯥꯒꯠꯂꯛꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯊꯣꯛꯆꯈ꯭ꯔꯕꯅꯦ ꯃꯣꯏꯅ ꯃꯌꯥꯝ ꯐꯖꯩ ꯐꯖꯩ ꯍꯥꯏꯔꯦꯅ ꯑꯩꯅ ꯐꯖꯩꯅ ꯃꯤꯅ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯦ ꯀꯩꯁꯨ ꯂꯩ ꯈꯔ ꯍꯧꯕ ꯀꯩꯗꯧꯕꯗꯨꯗ ꯑꯗꯣ ꯐꯖꯩ ꯍꯥꯏꯃꯟꯗꯅ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯑꯩꯅ ꯊꯥꯒꯠꯆꯩ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯇꯩ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯁꯤꯗ ꯇꯌꯥꯏꯁꯨ ꯑꯩꯈꯣꯏ ꯇꯥꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯝ Thank you. Inspector Tai Tabiba, Adom Momo Nokpiba, Harauba, Haitariniko. Koi Kungang Labadi Karidorni, who's a Corona Manungsida. Diamond Gi program Tari, Nungai, Koi, the Nungai Bafungdo, Habasimai Deni, Koigidiko. Yam Nungai, Nati Yektana Labio, Corona Gita Kapasale Hobo, Hobi de Gulibo, Zadihai, Isayam Shengi, Soidana Punchiam Sangi Kale, Adana Yam Punchi Sangbio, Tabio, Adoge Chanupaga Noma Sangwakanda, Soidana Lapio, Diamond Radio, the Mutang. ꯑꯩꯈꯣꯏ ꯁꯨ ꯉꯥꯏꯖꯔꯝꯒꯦ YouTube live streaming da leibiriba mioi satret ka kuntra ga mapan hanna thagachari adongi mamal yamlabam kaithokpiduna toromasidi yaubiba Ibemal Devi ngarang tayai do aisu makok tege loiba phawba Taja Hawi, Aduki Matik, Nungaina Tapi Bormale. So thank you so much. Hello. Call Sitanadre. Tagatsari, Aduga Ibemal Devi, Rangi Tankak, Tawi, and Atapirakpa. Amarjit. Wow. Amarjit na habire. Hello, minga madilay from IBC. Marjan. Minga lay from IBC. Thawal atoba mela ground dagi ekelang len thamdi. Habiu kari habiningi. Water supply gi sing lak pade. Sing he lak pagane. Mai je muthat. May masatradis kung panaraga ko. Ito yung tina. Ang pasay ado gano do pasay. Ito yung kita kivna hita halo. Ado ki haja kita bunta. May ze mutlira mutatlo hainingira. Mutat piyo na haininga. Mutat piyo haining maneba. Tok paniko. Ay di ising do la ingay do dang may ngasay ki tulu sing do pala singjan na gibdo. Tulu do pala chingjana graneba na hawai di ko phuna bajani singje hojiksu adum tawbudi yarong ani do corona sina haitarene leirak amada khoi toti sing taba akhoi leirak tasu tawrome ba damaina do tholok pasidane korphu ahang maje mi meyam kiu le padong na thamna doineba pareng thamdoiba ado somdana tulu pan mai mung duna ne tulu duna mamang lom do loin sing khat khar doineba jar sing tore ngasai meyam gi tari ba leirak ta tari bi sing duna ne Kitang kana tarame mai thak la khode moi tulu du panjan gi de ko ising do sar na mayang kangjan gi doine mai to ba yawe do thagachari eke langlen tombi mai thara akanda aga toti sing thara kana mai du muthat pi ba yar di muthat pi ho habani maram di tulu season rak tan ising kona na ba gi wari ni thagachari adu madu oi ba dia do di mande adu kari si thab lai ri sina loirabra haining ba tai kari le biri okay thamgre amathangi kolar amadamu khudong chaba mu pizari Hello, sir. Tazari. Habiu. Mingalay fonga ihana na habiu. Sir, ay Chandra Khongdagi Langlembin. Habiu. Ado ay hawjiti hayrokta laye ba COVID ki. Nungaiba bagi wari kitang tabde kitang. Kari awada pa kari tawi kamay tawi. Sa ako'y Chandra Khongjay. Positive siya masing yam kalaba. Kari gino masi mising siya dumapa na pangtok tong na bazala tabok suba satpra. Kamay tawi ni kari na niya na lobi yay yam kalay si kamay tawi no mayam si 600 bazala. Kamay tawi zano. Kang di kamay na tawi zano kang di yam oy kalakbay tala. Adugi sum nungay taba. Ado
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤꯁꯤꯗ ꯃꯤ 50ꯃꯨꯛ ꯂꯩꯌꯦꯕ ꯈꯔ ꯑꯃ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯍꯌꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯟꯕ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤꯅ ꯇꯦꯁꯇꯤ ꯇꯧꯕꯤꯔꯕ꯭ꯔꯣ ꯇꯦꯁ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯧ ꯏꯁꯥ ꯇꯦꯁ ꯇꯧꯔꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯕ꯭ꯔꯣ ꯇꯦꯁ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯔꯗꯤ ꯌꯨꯝꯗ ꯆꯠꯂꯣꯅ ꯍꯥꯏꯕ ꯖꯥꯠꯇꯨꯔꯣ ꯍꯥꯏꯗꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯅꯨꯃꯤꯠ 10ꯅꯤꯗꯣ ꯁꯨꯔ ꯆꯠꯀꯗꯕꯅꯦ ꯍꯥꯏꯕ ꯇꯦꯁꯇꯤ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯇꯦꯁꯇꯤ ꯇꯧꯔꯣꯏ ꯑꯣꯀꯦ ꯑꯗꯨ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯌꯥꯝꯅ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯊꯣꯏꯅ ꯂꯩꯅꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯍꯌꯦꯡ ꯃꯇꯝ ꯁꯨꯔꯦ ꯆꯠꯄ ꯌꯥꯔꯅꯤꯅ ꯍꯥꯏꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯈꯪꯍꯟꯕꯤꯔꯛꯄ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯃꯒꯤ ꯗ ꯂꯩꯔꯨꯕꯒꯤ ꯃꯄꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯊꯝꯕ ꯌꯥꯔꯕ꯭ꯔꯣ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯂꯩꯔꯤꯒꯦ ꯅꯣꯡꯅꯤꯡꯕ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯌꯦꯜꯂꯦꯕ ꯑꯗ ꯆꯥꯛ ꯂꯧꯔ ꯂꯥꯛꯑꯣꯅ ꯀꯧꯊꯔꯛꯄ ꯆꯦꯡꯗ ꯃꯥꯛꯁꯦ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯩ ꯃꯥꯛꯁꯤ ꯌꯥꯎꯗ꯭ꯔꯦꯅ ꯇꯧꯔꯒ ꯏꯔꯨꯖꯕꯗꯅ ꯃꯥꯛꯁꯦ ꯎꯞꯁꯜꯂꯒ ꯂꯨꯖꯜꯂꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯀꯣꯔꯣꯅꯥꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯕꯒꯤ ꯑꯗꯨꯝ ꯃꯑꯣꯡꯁꯤꯗꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯝꯗꯣꯔꯤꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯔꯣꯁꯟ ꯀꯩꯅꯣ ꯅꯝꯕꯒꯤ ꯄꯥꯁꯋꯥꯔꯗ ꯅꯝꯕꯒꯤ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤꯁꯦ ꯄꯥꯁꯋꯥꯔꯗ ꯅꯝꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯗꯦ ꯂꯤꯡꯛꯇꯨꯗ ꯖꯁ ꯆꯪꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗꯅꯦ ꯀꯩꯅꯣ ꯍꯥꯞꯆꯟꯕꯤꯔꯣꯕ ꯖꯨꯝ ꯃꯤꯇꯤꯡꯗꯣ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯕꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯗ ꯆꯪꯉꯨꯔꯗꯤ ꯄꯥꯁꯋꯥꯔꯗ ꯅꯝꯃꯣ ꯍꯥꯏꯔꯛꯀꯅꯤ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯛꯀꯅꯦꯕ ꯀꯔꯤꯝ ꯇꯧꯕꯤꯔꯨꯅꯣ ꯑꯗꯨꯝ ꯊꯣꯛꯄꯤꯔꯣ ꯕꯦꯛꯇꯣ ꯍꯟꯕꯤꯔꯣ ꯑꯗꯨꯝ ꯍꯟꯕꯤꯔꯀꯥꯟꯗꯅꯦ ꯖꯨꯝ ꯏꯟꯁꯇꯣꯜ ꯇꯧ ꯂꯣꯏꯔꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯤꯔꯣ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯇ ꯆꯪ ꯑꯩꯅ ꯊꯥꯔꯤꯕ ꯂꯤꯡꯛꯇꯣ ꯄꯥꯁꯋꯥꯔꯗ ꯀꯔꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯀꯔꯤꯝ ꯅꯝꯃꯔꯣꯏ ꯑꯣꯟꯂꯤ ꯑꯗꯩꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯌꯥꯎꯔꯗꯧꯅꯤ ꯑꯗꯨꯅ ꯄꯥꯁꯋꯥꯔꯗ ꯌꯥꯎꯕ ꯈꯣꯠꯄꯗꯨꯗꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯀꯔꯤꯗ ꯇꯧꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯂꯤꯡꯛꯁꯤꯗ ꯑꯗꯨꯝ ꯆꯪꯉꯣ ꯑꯣꯜꯔꯦꯗꯤ ꯇꯛ ꯅꯝꯕꯒ ꯐꯪꯒꯗꯧꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯁꯦꯛꯃꯥꯏꯖꯤꯟ ꯍꯪꯒꯨꯟꯗꯒꯤ ꯂꯩꯐꯣꯟ ꯀꯧꯖꯩ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯤꯅꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯋꯦꯕꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯄꯁꯤꯗꯗꯤ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯇꯥꯕꯤꯔꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯂꯩꯅꯥ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯦ ꯀꯔꯝ ꯍꯥꯏꯅ ꯀꯣꯔꯣꯅꯥꯅꯤ ꯍꯥꯏꯅ ꯈꯪꯂꯛꯏꯃꯣ ꯑꯗꯒꯤ ꯀꯔꯝꯕ ꯗꯣꯛꯇꯔꯅ ꯀꯅꯥꯅ ꯃꯃꯤꯡꯁꯤ ꯊꯣꯟꯕꯤꯔꯤꯕ ꯁꯥꯔ ꯌꯥꯝ ꯈꯪꯖꯅꯤꯡꯉꯦ ꯁꯥꯔ ꯀꯔꯝꯕ ꯗꯣꯛꯇꯔꯅ ꯍꯥꯏꯗꯤ ꯂꯩꯇꯦ ꯁꯥꯏꯟꯇꯤꯁꯅ ꯄꯤꯕꯅꯤ ꯃꯃꯤꯡꯗꯨꯗꯤ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯊꯣꯟꯕꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯅꯥꯁꯤ ꯀꯔꯝꯍꯥꯏꯅ ꯈꯪꯒꯦꯗꯤ ꯇꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯈꯪꯉꯤ ꯇꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯎꯕꯅꯤ ꯑꯗꯨꯝ ꯚꯥꯏꯔꯁꯁꯤ ꯑꯗꯨꯝ ꯎꯅꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕꯅꯦ ꯚꯥꯏꯔꯁꯁꯤ ꯌꯦꯡꯅꯤꯡꯉꯁꯨ ꯑꯗꯣꯝꯅ ꯚꯥꯏꯔꯁꯇꯨꯗꯤ ꯄꯥꯏꯔꯒ ꯌꯦꯡꯉꯨꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯟꯁꯤꯜꯂꯛꯄ ꯌꯥꯏꯑꯕ ꯃꯤꯒꯤ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯐꯖꯅ ꯆꯪꯉꯒ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏ ꯎꯞꯁꯜꯂꯀꯥꯟꯗ ꯃꯗꯨ ꯌꯦꯡꯗꯣꯏꯅꯤ ꯚꯥꯏꯔꯁꯇꯨꯅꯅꯦ ꯆꯠꯄ ꯃꯔꯦꯡ ꯆꯠꯄꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯤꯡꯍꯪ ꯃꯥꯟꯕ ꯑꯃ ꯎꯔꯤꯗꯣ ꯄ꯭ꯔꯣꯇꯤꯟ ꯃꯌꯥꯝ ꯑꯃ ꯃꯈꯣꯡꯗ ꯌꯣꯝꯃ ꯂꯩꯔꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯑꯍꯥꯟꯕꯗꯅ ꯃꯈꯣꯡꯗꯣ ꯄ꯭ꯔꯣꯇꯤꯟ ꯃꯈꯣꯡꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯎꯊꯣꯛꯏ ꯍꯟꯗꯛꯀꯤꯁꯤꯅ ꯄ꯭ꯔꯣꯇꯤꯟ ꯃꯈꯣꯡꯁꯤ ꯆꯥꯎꯊꯣꯛꯇꯦ ꯁꯨꯃꯥꯏꯅ ꯀꯥꯆꯤ ꯑꯃꯃꯝ ꯂꯣꯏ ꯌꯥꯎꯏ ꯑꯗꯨꯒ ꯃꯁꯤ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯁꯛꯂꯣꯟꯅꯤ ꯃꯌꯥꯝ ꯑꯃ ꯃꯤꯠꯅꯒ ꯎꯕ ꯐꯪꯕ ꯅꯠꯇꯦꯗ ꯌꯥꯝꯅ ꯀꯨꯞꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯀꯨꯞꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧꯁꯤꯗꯤ ꯑꯗꯨꯝ ꯑꯉꯛꯄ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯅꯣꯡꯃ ꯅꯤꯅꯤ ꯅꯥꯇꯣꯟꯗ ꯂꯩꯕ ꯉꯝꯃꯤ ꯅꯥꯇꯣꯟꯗ ꯅꯤꯡꯊꯤꯖꯅ ꯃꯥ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯈꯔ ꯂꯩꯔꯒ ꯂꯥꯟꯁꯤꯜꯂꯛꯄꯅꯤ ꯂꯥꯟꯁꯤꯜꯂꯛꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯅꯥꯇꯣꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯀꯥꯟꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯈꯥ ꯀꯣꯝꯊꯔꯀꯥꯟꯗ ꯃꯆꯥꯁꯦ ꯃꯌꯥꯝ ꯄꯣꯛꯑꯦꯕ ꯃꯆꯥꯁꯦ ꯃꯌꯥꯝ ꯑꯃ ꯃꯆꯥꯁꯦ ꯃꯁꯤꯡ ꯂꯥꯛ ꯉꯝꯗꯅ ꯑꯗꯣ ꯃꯆꯥꯗꯨꯅ ꯂꯪꯁꯁꯦ ꯐꯥꯖꯤꯜꯂ ꯊꯝꯗꯣꯏꯅꯤ ꯂꯪꯁꯅ ꯑꯣꯛꯁꯤꯖꯦꯟ ꯁꯨꯡꯉꯤꯅꯤꯗꯅ ꯑꯣꯛꯁꯤꯖꯦꯟ ꯑꯩꯈꯣꯏ ꯏꯁꯤ ꯄꯨꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯁꯨꯃꯥꯏꯅ ꯖꯔ ꯁꯨꯃꯥꯏꯅ ꯆꯦꯟꯗꯦꯕ ꯈꯔ ꯈꯞ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯞ ꯇꯧꯔ ꯁꯨꯃꯥꯏꯅ ꯆꯦꯜꯂꯦꯕ ꯑꯗꯨꯒ ꯏꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯍꯤ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤ ꯂꯤꯀ꯭ꯋꯤꯠ ꯑꯣꯏꯅ ꯃꯅꯨꯡꯗꯗꯤ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯇꯦꯕ꯭ꯂꯦꯠꯀꯤ ꯇꯥꯏꯞꯇꯅꯤ ꯔꯥꯎꯟ ꯆꯨꯞꯄ ꯆꯠꯂꯤꯁꯦ ꯁꯤꯒꯤ ꯃꯅꯨꯡ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯏꯗꯨ ꯐꯝꯖꯤꯜꯍꯜꯂꯛꯀꯗꯣꯏꯅꯤ ꯏꯁꯤ ꯐꯝꯖꯤꯜꯂꯀꯥꯟꯗ ꯏꯁꯤ ꯆꯦꯜꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏ ꯁꯨꯃꯥꯏꯅ ꯗꯛ ꯆꯠꯄ ꯍꯥꯏꯁꯦ ꯐꯝꯖꯤꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯂꯣꯏꯔꯦ
aduna akhoi gi heart hai tare heart to ji akhoi gi yen sem ba kan da kana gum yen sem ba kan da ne yen gi manung de yen among gum sem kan da matha da hangam pal machu gi tha 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 law thori yaw thing na birong ne ba masi sina heart ki e utong manung de yom jhal laga phunjal la kan da akhoi gi cholesterol wang wa mi jing na tum ba de si ba gi machak oi ri se sumain to da phunjal la kan de e chen bam lai ta ba hauji ki sina e cheng da bu utong je phunjal la ka doini e je phamjan doini ba pura e je ngaren horo lai ra doini then e du chen dram ni na loire aduna ni hauji se oxygen da gi ventilator kari kari season nari bo koli ba do laina se mun mayam khangbira kan da ma se am section ningai oi aduna section na de yam thaja da ba mi ngarang to wari saram ba nongal si be yawi angak pani sungsi si jeroi do bo mi ke ya si ke be yawi aduna nungsi nungsi ra ba ke ya imong manung gi mi oi ke ya so kai na ba yawri mi haijari ba so section bio le phone thaga chari thorom se saruga bi basigi da maduga jo meeting da laibiri ba wang thoiba oinam gi kano si yabi rabro paikha chabai ya rabro audio ta bi rabra wang thoiba oinam sa ta bi rabo ta zare video di udre habiu video di thau yam nuai khoi sar gi chi ta bada hoi hoi adak se corona manung ji chathok yadram ne yum de lengdrawa ada radio adse ai anga ngai di hong yam tae ba ada radio yam tare tv yenge adagi channel adu mo yam yem badugi phangba experience to anga singa di radio je pam bote da ado zagi keno se some program se community radio si gi se na sum taw da kamna nungai ba hai tare maram di radio da pi ba kudong java experience me am duga community radio sarjem na pi si tongan ba mahau ani gi difference yamna nungai jaba koi sar chinglen maislam gi ngaranga lakpa interview do ai classmate hoi hoi mu da tamin okay do yam nungai sum lakpa sadana bi gi lakpa do hoi hoi ad maru oina aina haijening na khoi gi kenu gi se khoi gi kari ha rural area gi oi ba information ji all india radio da di focus to tau de have na timo su loin mak tau ri ni ko hoi all round je adu ga su direct khoi information rural area da lei ba mi sing kudong cha da ba adigi ising gi problem adigi life ta theng na ba trouble me am do communication do loin mak amag pau pau dong no ba gi keno che sar james na madu gi keno ma leading role lo bi ba sida isa de am nuai ja ba hoi adigi sum wari je ai handak chikhar concentration on yum de chathok trab ni na sum ta ba sida hoi adi sigumba ama program ama conductor pa bisi tawri ba mi si kamai to no ma gi manung gi wakhal on je kari le no ha chi ei koi ju khangning ba paw ye ba adi mi ma ama pesa donation to re ko ada koi ju moral on support khat admaina namne heavy keno dangam dra ka ju to ngam tongning ba wakhal je power ba so ko no practical on pangthok ngam da ba to hoi ado sima khaki khudong jab je sar da aina kai gumba admaina awa anagi kari la ko matam da ne monetary support che aina pang matam da kamaina hoi ngi wari do dai tare ko aduna do pang he che ai karamba gpa da to modam da sagi connection che ai kamaina logo da ge adu gi keno tan di khangning ba hoi am ngai je sir habiri se gpa dum lai gpa ai tare ko gpa su dum lai adu gi adu leibado aina kamai tawno khanga da ge ba ado akhoi dagi lobom su change tobadi adom akhoi ge after program se adum tabiro aduga gpa do imakha da dum ijerake phone number do hai tare hoi live tai dum ijerake live kano da aduga akhoi gi sida moderator mayam yawbani makhoi na sudum irani aduga hiring sida aduga soidana hai tare yam nungai je oja akhoi imung amana loina pangam dragasu ai gi pamna pisum okay pisum thong degi ne sinje mairom side degi okay yam nungai je ozagi ming duga ozagi ming duga biom tang hello ozagi ming du amta khangjege onam priya kumar sagi duna ichanu pagi maming ne ba ichanu pa ai onam priya ai chinglen maxnam gi classmate ne okay ado makoi yam na tha wang re dana ai ka ba sa ta le wa adagi sargent yam nusiba ai tare ko life se horuk pa bisi horuk pu du grassroots tu ne yam ta ka wai se grass yam crore pa ba yam manipur de lei mapang puting je lei makoi na sigumba new bagi makoi blame do di na te ko new bagi philanthropist oga thapa ma to wa chi thamui de chin de dia pote mani sargent tan sa ga adu feel to pa adu kai di to no have du
ngarang wari li da san matiem teng mi ama kaptana emotional oidana ngoina penja ba haitar ko adu o sagi ji ho pada chigu mangaw ngai da khudung wana ho khiba punsi duna ngasi yai phara kanda di tawung bai sakti la aidana akoi di mi che oira ni chai 40 50 habisi mi gi seba to ya ba es ne mani adu toru pasida akoina kasu tongom dra kasu ngamda ba khoi sina khoi da akoina muk changsilak ba haitare ko moral support to adu sum ta du no lei gi matak taina akhoi chu du tongning ba du daina adu khatangi GP account number do adum tang sum yar ga di ai phoi chu matang chap da adum support to jer ke adagi ama tang lo sin jer ke matam am lo ri nan gi garden am ulak pa do phoi sai tare ko hoi ondong na phaja ga ri cha sing tu ga ai mai matam pa ga da ko la agi hoi sum camera da ga di am phajana singjen view hoi lep na singjen view am pa mi na to bungam da ba thabak ni ko social worker ha ga भोली पीछे आईगी लानाई कानन अमर लई आईगी हिडन एजेंडा अमा कोई सारगिदी ओजागिदी हायरे आई भोचिले बोय आदि कनागुमन अवार्ड पीजु आई लौरोय हायरे अदु तादि अम्मा दिलेरम मने आईगी बा इंटेंशन अमा अदु फंगनो होनरक पद पब्लिक की सपोर्ट चंगी पब्लिक नामने ngasi सपोर्ट रकना असु एब्रोफट तबु मयामन ताबीरे नत्रा अदु जम फना तवगी नि अखोना तवंगम गदब नति अदुना कोई mateng moral support pijera ge makhata na adum changjin biu sigatane in hajen thank you sir yamna morning thogot pi bese yam nungai thank you so much sir soidana aduga ai gps makha de izarabani live ta aduga sinbiro aduga thagachari sir ngambangam da yam da hai tare lupa chama dang yang khaidang tara dang hai tare koi loi punjala kanda koi changmina bagi hai tare thank you yam nungai sir thank you so much mathangi caller mo hol tawle re hello ming amade lei form hai bise thangoi bandegi santa taram lokchare sanda kari happening kari tambening kari like penone bide simple ta ke na ba ka bit ka na ana risi bidi enna ga bo dong tu da nasi men na ba ko center de ga thari ji ka se na ngai mo ko yin bide ga ko kara 사탄에 봤다 비랑원이 다들 감절이 아두가 우리가 거기서 접대리 방팅에 띵어가 그 마파론데 장고 가 혹시나 카피 또로 마파론데 장고 지나 아마 오르카데디 거기 쿼런타인 간 떠나라네 거기 다이렉트 좀더 다들랍니다 용기 오랜 쿼런타인 기타 सरकारसिना यंगजने बाइतारा कोई मिशन पजामना कोई हारिया पोते बलन छोरा कनु तौर मदु खनन ठोकनेगा अदुना मसी सरकार लगाने खर कन्न यंगजने खल हजरिबा मसी मरोइन होम क्वारंटाइन देगी तो कोई मरोइन तौबरा खाली मसी हम यंगलेबा तौइबा मैमजे पजापन चिंगरगदि खनन ठोकनेगा मगा कनो तौनसना अदुना मसी अदुगा कोई टिका काथोगा कहीं बुक तौदरसु संगबा यानी हाइसु कोई टिका 100% ओइबदि नते लसे मसिदु कितन क्वारंटाइन गुंबा तौहलगा संगिरदि फबा हाइबदि मैसे गसि बाबु तौरेस मपानी पुसलबा ngakten हाइबा हलमनि बोदि पुसलबदि नतेबको अदना कोई फास्ट की अहम ये ओजेरा ददि सेकेंड बेरन गो अदुम मपानी पुसलबनि मपानी संग कितन खरा सेक्शन ना क्वारंटाइन तो तौबिरदि फदबा वाबना कोई ताजा लाइर बसिंग पंगते सेरगा वाब खांग लेरबा सुन का फ्यू तौरगा अद सिबुमजि किता वा प्रजा अमा ओइना नुंगाइ जे तौजरपन थैंक यू हम नुंगाइ से अंतगी वाफम जिजु हम फजबो ngaktani laina sigi ngak thokna ba aduga pungning kitang chingsan birakpani haitare quarantine ji samjan bigenu haibani quarantine je adu ji ade lakpasu yum dagi gari thobi ba degi thabak chaluba yum da laga direct change haiba aduga laina sisu ekoi gi lamdam asida purokhi basi mapane gi purokhi bani haiba chiksil hanning bagi haitare wafam amani thambiri ba thagachari santegi mamal yamlaba wafam thambiram ba adubu hongdoroktradi kanaroi doine haitare ni so thagachari tabi boishanu mari laina basingsu yengsin biba yam kanadi honari bangaktani arai badi nate laina se lantheng nari basing haitare warrior punimak awa bangaktani hello mingamode laifam habisi ai damding tera pulagi abeni tawai habi obi kari habiningi kari tapiningi habi नोंथांनि लीला ने खम्बन हाइबे लीला दो समान लीला दो तो दोंतंग यारगदि थाबिरा लिया नुंगाइजनिना हाइजनिबा ओके संबल लैजै संबल हम फजगिबा लीलानि
ꯁꯝꯕꯜꯁꯤ ꯂꯩꯖꯩ ꯑꯗꯨ ꯃꯇꯥꯡ ꯆꯥꯕꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯥꯈꯤꯕ ꯃꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁꯦꯛꯁꯟ ꯂꯩꯖꯔꯤ ꯑꯗꯨꯗ ꯍꯪꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯇꯥꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯕꯦ ꯑꯗꯨ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯂꯩꯕꯤꯔꯤ ꯁꯥꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯊꯦꯡꯕꯒꯤꯗꯣ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯅ ꯑꯗꯨꯝꯇꯪꯒ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯊꯦꯡꯕꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕ ꯅꯨꯡꯉꯥꯏ ꯇꯥꯛꯄꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯦꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯌꯥꯝꯗꯒꯤ ꯃꯥꯒꯤꯅꯤ ꯁꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯁꯦ ꯑꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯁꯦ ꯃꯣꯏꯅ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯊꯛꯄ ꯍꯥꯏꯅ ꯌꯨꯁꯦ ꯃꯣꯏ ꯄꯪꯊꯛ ꯊꯛꯅꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕ ꯑꯗ ꯑꯉꯥꯡꯈꯩ ꯁꯨꯝ ꯑꯩꯈꯣꯏ ꯀꯥꯞꯅꯔꯨꯕꯒ ꯍꯤꯗꯥꯛ ꯊꯛꯄꯁꯦ ꯀꯩꯝꯇ ꯃꯁꯥꯗ ꯀꯩꯅꯣ ꯇꯧꯗꯕ ꯖꯥꯠꯂꯥ ꯍꯤꯗꯥꯛ ꯊꯛꯑꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯔꯤꯑꯦꯛꯁꯟ ꯑꯦꯛꯁꯟꯗꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯪꯅꯤꯡꯗꯅ ꯍꯪꯖꯔꯛꯄꯅꯤꯗ ꯃꯧ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕ ꯑꯃꯅ ꯑꯁ ꯀ꯭ꯋꯥ ꯆꯥꯕꯗꯤ ꯍꯪꯍꯧꯗ꯭ꯔꯦꯗꯣ ꯑꯩ ꯀ꯭ꯋꯥ ꯆꯥꯕꯗꯤ ꯌꯥꯖꯠꯂ ꯑꯗꯣ ꯑꯁꯦꯡꯕꯕꯨꯗꯤ ꯌꯨꯗꯤ ꯊꯛꯀꯅꯣꯅ ꯍꯥꯏꯕꯅꯦ ꯅꯨꯃꯤꯠ ꯍꯞꯇꯥꯃꯨꯛ ꯀꯩꯃꯨꯛꯇꯤ ꯌꯨ ꯊꯛꯀꯅꯣꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯌꯨ ꯐꯖꯅ ꯊꯛꯑꯕ ꯃꯤ ꯑꯃꯅ ꯉꯁꯤ ꯅꯣꯡꯃ ꯌꯨ ꯊꯛꯇ꯭ꯔꯀꯥꯟꯗ ꯍꯣꯔꯦꯟ ꯊꯛ ꯅꯤꯛꯄ ꯃꯤꯗꯨꯗꯤ ꯌꯨꯗꯨꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯑꯣꯏꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯗꯣꯛꯇꯔꯅꯗꯤ ꯊꯛꯇꯤ ꯊꯛꯀꯅꯣꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯁꯥ ꯃꯁꯥꯗ ꯂꯩꯔꯦꯅꯦꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯁꯤꯅ ꯁꯣ ꯑꯇꯩ ꯀꯔꯤ ꯂꯩꯕꯤꯔꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯀꯔꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯞꯈꯤꯕꯅꯤꯅ ꯑꯦꯟꯇꯤꯕꯣꯗꯤ ꯏꯁꯥꯗꯅꯦ ꯈꯤꯇꯪ ꯍꯛꯆꯥꯡꯗ ꯀꯟꯈꯠꯅꯅꯕꯒꯤ ꯑꯩꯉꯣꯟꯗ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯈꯔ ꯀꯟꯈꯠꯅꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯦ ꯁꯨꯝ ꯇꯧꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯁꯣꯔ ꯍꯣꯟꯕ ꯍꯦꯛ ꯉꯝꯗꯦꯕ ꯀꯣꯐꯤꯒꯨꯝꯕ ꯍꯦꯛ ꯊꯛꯑꯦ ꯀꯣꯐꯤ ꯊꯛꯄ ꯆꯤꯅꯤ ꯌꯥꯎꯗꯅ ꯀꯣꯐꯤ ꯑꯗ ꯀꯣꯐꯤ ꯊꯛꯄꯁꯦ ꯑꯗ ꯈꯔ ꯁꯨꯝ ꯇꯦꯛꯈꯠꯂꯦꯕꯀꯣ ꯏꯁꯥꯁꯦ ꯑꯗꯩꯗ ꯍꯤꯗꯥꯛꯇꯨ ꯀꯥꯞꯄꯨꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤ ꯀꯣꯐꯤ ꯊꯛꯅꯤꯡꯗ꯭ꯔꯦꯕ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯨ ꯏꯝꯃ꯭ꯌꯨꯟꯁꯦ ꯕꯨꯁ ꯇꯧꯔꯛꯏ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯀꯥꯞꯄꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯈꯩꯗ ꯍꯥꯏꯌꯦꯕ ꯑꯉꯥꯡꯁꯦ ꯌꯣꯝꯄꯥꯛ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯂꯝꯄꯥꯛꯁꯦ ꯑꯝꯇ ꯂꯣꯏ ꯊꯨꯡꯅꯕ ꯌꯥꯟꯈꯥꯏꯒꯦ ꯀꯥꯏꯅ ꯑꯩꯅ ꯂꯥꯎꯋꯦꯕ ꯑꯗꯣ ꯄꯥꯝꯕꯣꯝꯕꯨꯗꯤ ꯈꯤꯇꯪꯗꯤ ꯅꯥꯏꯀꯣ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯈꯔ ꯋꯥꯕꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯐꯕꯗꯧꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯈꯪꯗꯦ ꯑꯩ ꯚꯥꯞꯅꯔ ꯀꯔꯤꯅꯅꯣ ꯑꯗꯨ ꯃꯣꯏ ꯋꯥꯔꯤꯗꯨꯗꯗꯤ ꯃꯥꯟꯁꯨ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯗꯤ BP ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯎꯔꯛꯑꯦ ꯍꯟꯊꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯈꯣꯡꯗ ꯁꯣꯛꯄ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯦ ꯑꯗꯨꯕꯨ ꯍꯜꯂꯣ ꯈꯨꯝꯕꯤꯔꯣꯏꯗꯧꯕ꯭ꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯌꯥꯝ ꯋꯥꯅꯗꯤ ꯇꯧꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯆꯠꯂꯀꯥꯟꯗꯅꯦ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩꯍꯥꯛ ꯋꯥꯏꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ ꯑꯦꯂꯥꯍꯨꯜ ꯖꯨꯒꯤꯟꯗ꯭ꯔꯣ ꯇꯔꯥꯝꯅ ꯍꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯤ ꯄꯨꯡꯐ ꯐꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯛ ꯑꯃꯈꯛ ꯂꯩꯌꯦꯅ ꯏꯅꯥꯎ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ ꯌꯥꯝ ꯀꯟꯅ ꯅꯥꯕꯗꯤ ꯅꯠꯇꯦ ꯑꯗꯩ ꯉꯔꯥꯡ ꯏꯕꯨꯡꯉꯣꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯏꯆꯟꯅꯨꯄꯤ ꯐꯥꯈꯔꯦꯅ ꯇꯧꯕꯗꯣ ꯍꯣꯏ ꯑꯩꯍꯥꯛꯀꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯥꯔꯛꯄꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯍꯥꯛ ꯅꯨꯡꯇꯤꯒꯤ ꯇꯥꯖꯩꯑꯕ ꯑꯊꯦꯡꯕ ꯑꯃꯁꯨ ꯑꯉꯟꯕꯁꯦ ꯍꯣꯏ 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 ꯑꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯁꯤꯃ ꯑꯩꯍꯥꯛ ꯍꯦꯛ ꯏꯕꯨꯡꯉꯣꯒꯤ ꯔꯦꯗꯤꯑꯣ ꯍꯧꯔꯛꯄꯗꯒꯤ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯨꯡꯉꯣꯒꯤ ꯐꯪꯁꯟ ꯃꯌꯥꯝꯁꯤ ꯇꯧꯔꯛꯄꯗ ꯇꯥꯕꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤꯗꯩꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯐꯥꯔꯁ ꯋꯦꯕꯇꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯌꯦꯟꯈꯤ ꯍꯟꯗꯛꯇꯤ ꯁꯨꯡꯌꯦꯟ ꯌꯦꯟꯕ ꯇꯥꯗꯕ ꯑꯗꯒꯤ ꯉꯔꯥꯡꯁꯦ ꯂꯣꯛ ꯖꯅꯇꯥ ꯁꯛꯇꯤ ꯄꯥꯔꯇꯤꯒꯤ ꯃꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯦꯟꯗ꯭ꯔ ꯀꯣꯏꯔꯒ ꯈꯔ ꯌꯦꯜꯂꯦꯅ ꯊꯥꯖꯩ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯄꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯈꯔꯅ ꯅꯨꯄꯤꯗ
ꯁꯛꯇꯤ ꯄꯤꯒꯅꯤ ꯅꯨꯄꯤ ꯃꯤꯔꯦꯞ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯔꯛꯄ ꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕꯅꯤ ꯄꯟꯆꯥꯌꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗ ꯄ꯭ꯔꯙꯥꯟꯗ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯑꯃ ꯄꯤꯔꯛꯄ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯩ ꯃꯗꯨꯁꯨ ꯄꯟꯆꯥꯌꯠꯀꯤꯗꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯂꯥꯛꯀꯦꯅ ꯈꯟꯖꯕꯅꯤ ꯑꯃꯨꯛꯇꯪ ꯑꯗꯨꯕꯨ ꯂꯥꯛꯇꯤ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯇꯥꯟ ꯆꯥꯗꯕ ꯊꯣꯛꯄꯗꯒꯤ ꯏꯔꯥꯡ ꯂꯥꯛꯄ ꯉꯝꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯕꯁꯤꯗꯩꯗ ꯍꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯆꯦꯡ ꯌꯦꯟꯕꯁꯦ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯀꯤꯂꯣ ꯐꯥꯗꯅ ꯑꯗꯨꯝ ꯌꯦꯟꯕ ꯌꯥꯝ ꯊꯥꯖꯩ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯐꯥꯕ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯀꯛꯆꯤꯡꯗ ꯙꯔꯅꯥ ꯑꯃ ꯐꯝꯃꯦꯅ ꯈꯕꯔꯗꯒ ꯌꯥꯎꯕꯗꯨ ꯇꯤꯚꯤꯗꯒ ꯎꯠꯄꯗꯨ ꯃꯗꯨ ꯑꯩꯍꯥꯛꯇꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯌꯥꯔꯗꯤ ꯁꯨꯅ ꯌꯦꯜꯍꯟꯖꯅꯤꯡꯉꯤ ꯀꯥꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯁꯨ ꯃꯥꯅ ꯃꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯅꯠꯇꯦꯗ ꯍꯥꯏꯕꯕꯨ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯁꯛꯇꯤꯅ ꯌꯥꯝꯅ ꯇꯧꯕꯅꯤꯅ ꯃꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯗꯤ ꯃꯥꯁꯦ ꯑꯐꯕꯅꯦꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯨ ꯕꯤ ꯖꯦ ꯄꯤ ꯄꯥꯔꯇꯤꯗ ꯀꯥꯔꯤꯕꯅꯤꯅ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯗꯤ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ ꯂꯥꯟꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤ ꯄꯥꯏꯔꯝꯕ ꯀꯌꯥ ꯃꯟꯇ꯭ꯔꯤ ꯄꯥꯏꯔꯝꯕ ꯀꯌꯥ ꯇꯨꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯨ ꯑꯣꯏꯒꯥꯏꯔꯕꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯈꯤꯇꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯃꯣꯏ ꯙꯤꯀꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯕꯅ ꯂꯧꯖꯕꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤ ꯑꯃꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯑꯩꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯜꯂꯤꯕ ꯆꯦꯡ ꯑꯁꯤꯁꯨ ꯄꯟꯆꯥꯌꯠꯅꯅꯤ ꯈꯪꯗ꯭ꯔꯦ ꯑꯃꯅꯅꯤ ꯈꯪꯗ꯭ꯔꯦ ꯇꯣꯂꯣꯞ ꯆꯥꯕ ꯃꯤꯁꯨ ꯄꯪꯌꯥꯎꯗ ꯌꯥꯎꯏ ꯂꯥꯏꯔꯕꯗ ꯄꯤꯌꯨ ꯍꯥꯏꯔꯒ ꯋꯥꯏꯒꯤꯁꯨ ꯌꯣꯟꯂꯁꯨ ꯅꯍꯥꯟ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ 35 ꯐꯪꯒꯗꯧꯕ ꯑꯗꯨ ꯀꯤꯂꯣ 15 खरे येलगा अदुम तोपा मसीदी आई थमोइददी यामना पेंजदे प्रजा अमा ओइना मसी चुमथोकपसि याम पामी खोइगी ह्युमन राइट्सु से थानरे दुबो ह्युमन राइट्स शक्तिजु इतौ तौदबो ओइना उइ चीफ मिनिस्टरजु मसीगुम्बगी पावसि खबर रेडियो दा डायमंड गिदा कया हाबी मिना चीफ मिनिस्टर की पुनिजु टिकेजनी मणिपुर की चीफ मिनिस्टर जिजु अखोय हान पालक चीफ मिनिस्टर पुनमक्तगी हुजिबो यामना फव चीफ मिनिस्टर अमा ओइना खंजरिबने अदुबो चेंग येमई मथांग सिबतंगी खरा चुमना तवंजनिगे मोइगी दिकादा थगसरी याम नुवाइजै पवंगी सै मतम याम पिजरमनी हलनगी वफमसि याम फजबा हाइतारे हनाना थगचरी पवंगी वफमसिंग खरा फजना हेना तवहनिंगबा अदुगा चेक्सम अचुमबने अदुखोगी लेबिरिबा कनो हाइतारेने मेले ओइगेरा मा ओइगेरा करी हाइतारे थोरम अमा तोरकु मतमदा मागी मिवा तादनबा माना फजना माइ केंद्रदुगु होनरगदी मियाम पुनमंग हाइतारे मथंगदसु दुम इराइ लाइना दुम माइ पाकपा याइ हाइजरिबा अदुना चुमबनी मंत्री फम हाइसि मंत्री पाइबिबा मी मता दुम सही लिसांग सिना मंत्री पाइरगा दुम लैखिबदि कनासु याउदे एमएलए ओइरंबा कया दुम दोम दोम तुकी अदुगा माइखोइगी कनो ओइरंबा कया दोम दोम अदुम तुखिनी अदुम यारोय अदुम मरीरकुंबा पाइबा अहुमलकुम पाइबा अनिरक पाइरंबा सिनी सि मतुंगदा दुम तुरकनेबा सुंगा यारोय अदुबु पाइरिङैदुदा आइखोइगी करि हाइतरेको आइखोइगी सेंगना थबक तोहनिंगबगी हाइतारेने सो मथंगदा कॉलर मलखोचगे हेलो मिंग अमदि लैफम हाइबियो हेलो किरण चनु थोरमसिदा किरण चनु हजिक्तिको कइम कानादमने किरण गे आई किरण जे आइना थोकपु थोरकपदा किरण चनु गे जे इराइ लाइन खंग पुथोक ngamne adongi aduga adongi yumdane kaisum kandamne adongi sigi IP address irai line si thoeba adong karai deino kari no fake la no para no pira irai khangne ba kiran ko adama yam punbada fajadaba wafam haibi gano adongi mung manung da chanarasu ko sidadi chatna deba adona faja wafam sing haibi o aduga no pidi oram do mande
नुपा ओइरमदौ माले आईडी से अदुगा खर फजब फजब हाइबियो अदुगा अदोंगी युंगी इमुंग मनोंग सिनबा मपानगी ना मपान दा सिजनबियो अदो हजिकति मिंगोंदा को थोक हेक तौरुबजिदि को अदुम तक लौखतपने अदुम खंबिरमगनी हजि अदुम चंगा लैजिंगदो अदो सुंदौ तौबिरुनु पेचर अदगिदि साइबर बुलिंग हेरासमेंट तौबिरुनु ITX 65 IPC 124 165 164 कहीं कांदमने था हम था तरो अदुम लैबने मी मनुआई तब सुंदौ तौबिरुनु नुआइना अदुम ताबियु तानिंगद्रेना स्किप तौबियो सोम नु चटपिगो अदुम कदाइदनो इसै तागेरा कार्टून येंगेरा अदोंगी अपामनिको अदुम मयाम फैमिली पुनब कांजिदं असिगी फर्स्ट टाइम नि सि करिन चनुनो वारे गान तौरिसि सि मसागे आइडियोलॉजी म लेरमदोइने अदा who you are हाइदि नंगना करी तौबु ngam ngasi fawba so you think yourself so you do your own business hello ming amadi leifom haibiu sai wangdagi chawba kari haibiningi kari akoi ju hayeng gongjingi bisin ka phokane na kalap kimina ma na law la me okay digi tayai akoi sile jwa thana ba yam na leine tayai phone ba dum labje ge ju zar sana ba se adum police ta dum manak nakpada dum soidana tapiu hai tare ko dum phagani adum ko haibiu rosan sem sadana lebiu rosan ngarangi ningdangi thengmagi specti agido isan to mi phagi pakatpada kanum tawida hoi kesu kaide do phadi phab do na kan gre dana ko kan budi kan ya ado haije gi tawune okay yam ngai thank you so much from sorga bi ko ado zoom meeting da lebiri ba nuksiraba now rosan so please rosan adom kano changbirak pa yare ai line da ready lejare rosan gi audio hello rosan tabirabra sir okay rosan kari lamdagi oibirabano sir ai ngarangmam dagi masina ahan batawjabani sir gi thank you ngarangmam dagi call torpa ahan bani habiu sir gi zoom meeting gi tawna hana da tu ken thiu ba gare ding dagi thi adu hojikti phange dana ko habiu phange sir gi tayai gi hojik bawa dum letan ta sari okay aduga sare kanjani biji hataki laiba ahamba wednesday ni misita doctor lenin unagadoira wednesday tagani adu mokoi wednesday da dum soidana first thamagi ahan bani ko monday handaki wednesday je soi tarbi ai koi magi apamba lojaki adum ko atu taw kanda isu saru ya jage na ngasi dagi try taw ba hosai okay kesu kaiba laite adum to winasi ko ana thaga chari adu makha ta ba am ta gai jau habiu sir hoji se lau singu ising phangna da na awa je yam wanare to hataki wanari ngai tanja ji da mo har gi kai gi mo mamang da har phang da gi awa do hatak chu thok na ba khara wali ngai ji gi ba jon na mari le na ba ji na har gi poje phajana marang kai na pi ngam na ba hoji ta gi hauda khara ready da thamani ngi yam nuai har se chingthokpa hori haiba paw leire kona da bangai pibiro haidana minister lukoina haikib lekre so yengminasi kari lai haiba to ko hojekiri har the public ki kari amu lai khudong cha da ba kari leijano haiba do tum khaminas rosan so rosan thank you matam nadi adabani na next mathang damu lak pisi aduga hanana taram nokchari call su mathang hol to lere hello ming amade leifam haibisi hello ai ai ko ke pujaki bino ko habiu kari tapini habiu akoi sana santok sari ba inspector tayai boiro de ko keno boiro ko ki santoi ba kuding mo yam pa ba ngai ba hoi ngai jai ai ko de kon ki pagalap pa ai na youtube ta yeng jaw ba yam ngai ba pa ba adegi sangai festival ki pantak ama koi sana sei ke sakdo kai really lamaning tu ichan pun dia ba abem haiba nungsibi abem adugi bilagi sai ke sakdo yam lu ba adegi sana ngarang
ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤꯒ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯍꯧꯔꯛꯄ ꯁꯨꯝ ꯎꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯖꯥꯅꯤ ꯈꯪꯕꯗ ꯍꯣꯏ ꯍꯣꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯏꯗ ꯃꯌꯥꯝꯅꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯃꯈꯛꯇꯩ ꯋꯥꯅꯤꯗ ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯤ ꯑꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯗꯣ ꯑꯃꯔꯣꯝꯗꯒꯤ ꯁꯨꯝ ꯁꯥꯒꯠꯂꯒ ꯁꯥꯔꯅ ꯁꯨꯝ ꯋꯥꯔꯤꯒ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯣꯏ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯄꯨꯟꯁꯤꯁꯦꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯤꯁꯤ ꯐꯥꯎꯕ ꯈꯜꯂꯨꯕꯗꯤ ꯑꯃ ꯈꯜꯂꯒ ꯑꯣꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯇꯣꯉꯥꯟꯅ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯅꯀꯣ ꯋꯥꯅ ꯍꯣꯠꯅꯖꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯈꯟꯕ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯃꯥꯟꯅꯗ꯭ꯔꯤꯁꯨꯅꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤꯗꯤ ꯊꯧꯔꯝꯁꯦ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁꯦ ꯌꯥꯝ ꯂꯥꯛꯀꯟꯗꯦꯕ ꯑꯩꯈꯣꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯆꯪꯁꯜꯂꯛꯏꯕ ꯈꯣꯡꯖꯪꯁꯦ ꯃꯨꯟꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯖꯁꯅꯨ ꯉꯥꯡꯖꯁꯅꯨ ꯀꯥꯏꯅ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯕꯗꯣ ꯃꯤꯁꯦ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧꯔꯁꯨꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯋꯥꯔꯦ ꯑꯁ ꯑꯗꯨ ꯀꯣꯂꯔꯗꯨ ꯋꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯃ ꯊꯣꯛꯀꯦ ꯁꯤꯕꯨ ꯀꯣꯂꯔ ꯋꯥꯔꯦꯁꯤ ꯀꯔꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯗꯨ ꯑꯣꯏꯔꯝꯃꯗꯤ ꯃꯥ ꯋꯥꯔꯦ ꯍꯥꯏꯒꯗ꯭ꯔꯥꯕ ꯁꯣ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯧꯔꯝꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯄꯣꯏꯟ ꯑꯥꯎꯠ ꯇꯧꯔꯤꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯔꯗꯤꯅꯦ ꯃꯤꯁꯤ ꯂꯣꯏ ꯉꯥꯛꯄꯤꯌꯦꯕ ꯃꯤꯒꯤꯅꯦ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯃꯤꯁꯦ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯉꯥꯡꯒꯦ ꯈꯦꯞꯀꯦ ꯈꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯂꯩꯌꯦꯕ ꯑꯩꯅ ꯍꯥꯏꯖꯩꯅ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏꯕ ꯃꯤꯗꯨꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯀꯔꯤ ꯀꯥꯏꯕ ꯌꯥꯎꯒꯦꯕ ꯃꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦꯗꯅ ꯑꯥꯎꯠ ꯇꯧꯈꯣꯕꯗꯣ ꯃꯥꯏ ꯃꯊꯧ ꯅꯠꯇꯦꯕ ꯃꯥꯅ ꯉꯝꯃꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯇꯧꯕ ꯑꯣꯏꯁꯅꯣ ꯑꯩ ꯍꯥꯏꯒꯦꯕ ꯇꯁꯦꯡꯅ ꯃꯌꯨꯝꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯋꯥꯅ ꯂꯦꯟꯕ ꯊꯕꯛ ꯋꯥꯅ ꯁꯨꯔ ꯁꯦꯟ ꯇꯥꯟꯕ ꯑꯗꯨꯒꯅꯦ ꯃꯆꯥ ꯃꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯁꯤꯡꯗꯨꯒꯤ ꯏꯃꯥ ꯀꯔꯤ ꯆꯥꯈꯤꯅꯤ ꯏꯆꯥ ꯀꯔꯤ ꯆꯥꯔꯝꯃꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯀ꯭ꯂꯕꯇ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯗꯥꯏꯔꯦꯛꯇ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯣꯛꯂꯛꯏꯗꯨꯕꯨ ꯃꯥꯅ ꯏꯄꯥꯟꯒ ꯁꯣꯜꯂꯤꯗꯨꯕꯨ ꯃꯥ ꯄꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯑꯁ ꯅꯪ ꯃꯤ ꯉꯥꯡꯉꯨꯔꯣ ꯏꯆꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯪ ꯆꯥꯎꯔꯒ ꯍꯌꯦꯡ ꯃꯤ ꯊꯤ ꯉꯥꯡꯉꯨꯀꯣꯅ ꯃꯟꯗꯤꯂꯥ ꯈꯤꯡꯉꯒ ꯃꯃꯥ ꯃꯄꯥꯗꯨ ꯐꯝꯃꯝꯒꯗ꯭ꯔꯥ ꯅꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦꯅ ꯏꯃꯨꯡꯗꯨꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯗꯣꯏꯅꯦꯕ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯌꯨ ꯄꯤꯊꯛꯇꯅ ꯑꯍꯜ ꯑꯃꯅ ꯈꯦꯔ ꯄꯤꯖꯗꯅ ꯇꯧꯔꯝꯗꯣꯏꯅꯦꯕ ꯃꯥ ꯄꯣꯛꯂꯛꯄꯗ ꯀꯨꯝꯍꯩ ꯇꯧꯔꯤꯅꯤ ꯗꯨꯔꯖꯣꯙꯟ ꯄꯣꯛꯄ ꯅꯨꯃꯤꯠꯇꯅꯦ ꯏꯒꯤ ꯅꯣꯡ ꯇꯥꯏ ꯍꯥꯏ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯁꯨ ꯎꯍꯧꯗꯦ ꯂꯝꯍꯨꯏꯒ ꯈꯣꯡꯉꯦ ꯑꯌꯨꯛꯇ ꯀꯩꯒꯥꯏꯁꯦ ꯑꯍꯤꯡꯗ ꯈꯣꯡꯗꯧꯗꯣ ꯑꯌꯨꯛꯇ ꯈꯣꯡꯉꯦ ꯍꯥꯏ ꯃꯗꯨꯅ ꯀꯩ ꯇꯧꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯕ ꯁꯨꯀꯨꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ 39 ꯍꯥꯠꯇꯣꯛꯏꯕꯅꯤꯗꯅ ꯃꯥ ꯄꯣꯛꯄ ꯃꯇꯝꯗ ꯏꯒꯤ ꯅꯣꯡ ꯇꯥꯏ ꯍꯥꯏ ꯑꯗꯨꯅ ꯑꯗꯣꯝ ꯄꯣꯛꯄ ꯃꯇꯝꯗ ꯏꯒꯤ ꯅꯣꯡ ꯇꯥꯕꯤꯒꯅꯣ do something खर तौबियो मीगी कनोदा चंग लाइव चंग खरे हे ngang मीगी कमेंट तर पक्त्रे वारे अस्तु तौरे अदा तौरे सि कैनो अफब मी ओइबियो नुंगाय अफब ओइबियो हयें खुबा यावजगे तुंगदा थागचब यावजगे ओ इरमदम सिगी नुपी चनुरानी किरण चनु हैदो मादो दु अफब ओइख्रबोरे फैदा हेमा खोइ थागत्रो सरिताबो खोइ करी थोंनगे मेरी कोम जो खोइ करी थोंनगे मसी लमदम चलू कांदा पुणे दा खोइ लई कांदा नोइ कनोदा लैबा मीजिंगसे मणिपुर दा लैबा मीजिंगसे लिन जाय हाय इंगोंदा ए नो 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 कना हाइनो खोइ लिन जाय बोसिन अदु कयाम नुंगाइगेबो मतम दा ngangnabo waramasindo मेरी कोम नो मेडल हन लौरक मतुंगदगिदी कदाई देनो मेरी कोम गी जगह देरगा हंगा यस मेरी कोम हई लेकाई देनी मेरी कोम हई देनी हाय मदैदी अखोइ जे करी हाय तरे कयाम थिन रेस्पेक्ट तौगेबो अइना खल्ले मेरी कोम जे तसेंबा सेंबा लाइगी मचा ओइबा जानी को खल्ले अदोरदी हो खोइसा चिंग तम खाइबम थोइब्रा थोकते मणिपुर दी अफाव मिंग ममिंग पलुदा दा खंगदे सिदा भोट लेपिबा मयाम अदै के तौरिबा एमएलए मिनिस्टर ममिंग पनबदा कनाम खंगदे सानबा मी खता खंगे रतन थियाम हारिदा दा खंगदब लेति दिल्ली दे एनएसडी दा खोइना एनएसडी की मफम दुदा लेका दा रतन थियाम की लमदैनी हाय कना खोइजे क्याम चाउ तोइ खंब्रा कलक जाने ऐसे फनबने फनबद खुद फनब हेंथोकीदनको चंगजलगब एनएसडी दा सुमांग लीला की कनो यावस कहीं नोई सुमांग लीला जे मी 10,000 येंगे हाइजु कमाइ तोनो येंगे मोर देन सिनब हिंगबे यारिनि है कनो कहीं नो हाइजिबोन अखोइगी सुमांग लीला ग मानब मयाम लेबा मी असोमदसु मोइदु मी कनाम येंगदे चाही मनुंग द मुखक तौबने अखोइदी सुमांग लीला जे
थांमैबंदा मुक तौनी सगोलबंदा मुक तौनी कैसामपात दो कैसामपात तौजु कैसामपात थौसोम लेकाय दे वाहेंग लेकाय अदगी मरी मरी सगोलबंदा सु मतंग 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 सिंगजमैदा सु मतंग 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 अदे अखोगी खुंगंगी लोइजिंग लोया मयाम सु मतंग 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 तौने ngaiini ratan thiam gi dai deine hai kan kyam sok thok chakarjan adai dene ai manipur gi adu gi congress gi leader gi adu ni bjp gi adu gi manaw ni ga haru da kanam khomgi do jan thi aduna mafam silep thikadar paisa yam paibanu pado adu gi manaw ni habda khongoi ai ips is gi machin manaw ni kanam khangde ba ai ratan thiam gi lamdam du da gi ni meri kom gi lamdam dai ni hai kan du da ai oe असुक यामना चौखलबा अखोगी सिलेगा ngasi केदोबैनो अमगा मगोनजनर कांद अखोई केदोबगी ngang दोइनो अन तोपिरो हेरासमेंट तोबो तोपिरो साइबर बुलिंग तोबिरनो पैचर तोबिरनो कानदबद सो डू समथिंग कोइने ngasi तोजरिबस्तगी अदोमना करिगुम ngमेदना अखोइस्तगी हेना अदुम तोक्सनबियो सोइदेदना ताकपियो अखोइसु मियोइबनी समटाइम्स अदुम सोइबा म्याम यावे ताकपिरकपदा तरामना अदुम लौजै कोइबु ताकपिरकु मतमदा अखोइ सावबमता लेइते मरमदे कोइने तोजरिसे अखोइ लोइ खंगे हाइबा नते अखोइ मयाम तोरकान दवै तमना 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 संजन दोइने वखलोन मानबा मयाम थोपिरो अदगी पुनछलगा चटमिनसी अवाना तारबसिंगदा मतेंग पांगमिनसी पुन्ना अखोइ नोकमिनरगा अरैबा खरा चामिनसी ना टेंशन जगे ngasai chinanaw makang na haiki ba malay test tong na ba no ba kit ama thoe kit sei maming si kobi self koe kobi sil haiba nati ko kobi hairaga self haiba di isa ithanta haiba ni masi pharmacy da phanga bani masi akoi gi manipur di yora bra haiba di ai hoju ji ki di akoi su ngasi ngarang di imphal chate aduna kana gumba khangbi ba yaubi bra pharmacy gi chinaw sing my lab company gi puthokpani kobi self kana gumba akoi gi Velosit season ba haitare nupi gi pregnancy test tawdo aduda season ba du mong chamane masi yengkan da domna ai covid se positive oibra negative oibra se yum de yeng ba yajare masi chokhalai ni ko hana di 24 hour de ge du le q lab na mini aduna COVISELF kobi self masi phangabani kobi self se ai masak jam tang ujarake mayam sum yengbiu khangdabasing khangmana khangbo eraga suko aduga masi am tang ujarake kobi self chini screen the ladies kobi self my lab na puthorokpani aduga haribasi gi haitare so india gi bollywood ki star akshay kumar nas kano tawbani it's tawbani mai si kano sisina dum kudak ta khangba yare line ama khata chinga gadi adom negative oire karigumba lai ani ching taragadi adom covid positive oire sini logodoris ano no bani pharmacy da phangbirabra aduga akoi khara imphal gi area da haitare akoi city gi area da leibi besing khangbi be yawradi do mayam no share to biro yes available oire but not now haiba leiraga su khangan biro aduga thank you so much mathangi kolar lokho jage aduga matam jam delay jadre mateng pangbiro pa khras lok tok jage hello ming amadi lei from ibc hello kyam kuina ngai bire aduga tadra male hello hello ming lei from ibc ai kuisman wa number 5 tagini sir habiyo na phone pairakpa ngaibo do thongna wakhre minute ani khatani adom na ngai biri dudi minute taruk ngai baga yawbani ado waro bibe ade call si ambani na aduga wa ngang bo so hujalu ba haitare habiyo kari habiningi kari tambiningi kari sia to biningi ke dipak luwang na habirak pangkhok pajage ms yumnam agency na paibani da james yore haiba pawm yore so kya nungai garam ne yongase aina khangamdabado dipak luwang na khangan bire sini akoi gi thorom sigi kana bai ji je huji huji si test tawna ba covid test tawna ba ji fange ba habiu kari isagi habining bodom ta habiro mari hello tazari habiro sir covid ki wari nga tangai mandana ne hoi tawada khoi gi hat ka se oi thon thara bra kai nom tawre ha ba hoi
ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯑꯃ ꯍꯪꯒꯦꯅ ꯇꯧꯔꯛꯑꯝꯕꯅꯤꯗ हाइबिरो कोविड से काउथोखरजि ngahaktang हाइबिरो करी हाइबिनिंगे ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯖꯕ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯥꯔꯅ ꯀꯔꯤ ꯀꯔꯤꯒ ꯆꯥꯕꯤꯒꯦ ꯀꯩꯁꯨꯝꯇ ꯆꯥꯕ ꯂꯩꯇꯦ ꯈꯣꯟꯖꯦꯜ ꯐꯖꯕ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯈꯣꯟꯖꯦꯜꯁꯦ ꯑꯩꯅ ꯔꯦꯀꯣꯔꯗ ꯇꯧꯔ ꯇꯥꯖꯕꯗꯅꯦ ꯑꯩ ꯍꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯣꯟꯖꯦꯜ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯈꯣꯟꯖꯦꯜꯒꯤ ꯌꯥꯝ ꯇꯧꯔꯝꯗꯦꯕ ꯑꯩꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯊꯣꯛꯄ ꯃꯐꯝ ꯃꯐꯝꯗ ꯆꯠꯄ ꯑꯋꯥ ꯑꯅꯥ ꯑꯩꯅ ꯈꯜꯂꯛꯏꯁꯦ 1997 98 ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤ ꯑꯩ ꯍꯛꯊꯦꯡꯅꯅ ꯆꯠꯄ ꯃꯌꯨꯝꯗ ꯆꯠꯄ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯕ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯇꯩ ꯑꯇꯩꯗꯒ ꯇꯧꯕꯗꯣ ꯑꯥꯖ ꯇꯛꯇ ꯀꯔꯤꯗꯒ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯩꯁꯤ ꯑꯗꯨꯒꯤ ꯃꯐꯝꯅꯤ ꯑꯗꯨꯒꯤ ꯆꯤꯡꯗꯣꯝꯅꯤ ꯁꯤ ꯂꯩꯖꯩ ꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯁꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯑꯗꯨ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯍꯥꯟꯋꯥꯏꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯌꯥꯝ ꯎꯍꯟꯅꯤꯡꯕ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕꯁꯦ ꯃꯁꯤ ꯊꯕꯛꯁꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯕꯠ ꯑꯗꯨꯕꯨ ꯑꯩ ꯑꯣꯗꯤꯑꯣꯗ ꯑꯃꯨꯛ ꯍꯧꯔꯦ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯕꯅꯤ나 ꯑꯩꯒ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯄꯥꯝꯃꯟꯕꯗꯒꯤ ꯑꯩ 2020 ꯑꯩ ꯀꯦꯕꯜ ꯅꯦꯠꯋꯥꯛ ꯇꯧꯔꯤꯅꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯟ ꯀꯦꯕꯜ ꯅꯦꯠꯋꯥꯛ ꯑꯃ ꯆꯂꯥꯏꯔ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯇꯧꯔꯀꯥꯟꯗ ISTV ꯂꯥꯛꯄꯗꯒꯤ ISTV ꯁꯝꯖꯟꯈ꯭ꯔꯤꯅꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯈꯣꯟꯖꯦꯜ ꯇꯥꯀꯥꯟꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯏꯊꯟ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯐꯖꯩ ꯐꯖꯩ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯣꯟꯖꯦꯜ ꯐꯖꯕ ꯑꯗꯨꯗꯤ ꯊꯣꯏꯅ ꯂꯩꯇꯦꯕ ꯈꯤꯇꯪ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯕꯤꯕ ꯑꯗꯨꯒ ꯌꯥꯝ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯂꯩꯇꯣꯟꯁꯦ ꯌꯥꯝ ꯁꯦꯡꯕ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯌꯥꯝ ꯁꯦꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯑꯩꯅ ꯐꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯋꯥ ꯉꯥꯡꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯃꯃꯝꯇ ꯉꯥꯡꯕ ꯋꯥ ꯉꯥꯡꯕꯗ ꯇꯥꯜꯗ ꯉꯥꯡꯕ ꯑꯗꯩ ꯆꯅꯩ ꯆꯟꯗꯕ ꯃꯔꯛ ꯃꯔꯥꯡ ꯈꯪꯗꯕ ꯌꯥꯝ ꯆꯒꯠꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣꯝ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯉꯥꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯤꯅ ꯇꯥꯅꯤꯡꯍꯟꯅꯅꯕꯅꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯅꯣꯛꯇꯕꯗꯤ ꯃꯣꯃꯣꯟꯗꯤ ꯅꯣꯛꯀꯗꯧꯕ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯑꯒ ꯋꯥꯁꯦ ꯉꯥꯡꯉꯣꯏꯗꯧꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯋꯥꯗꯣ ꯃꯤꯅ ꯇꯥꯔꯣꯏꯕ ꯑꯗꯨꯅ ꯁꯤ ꯑꯣꯖꯥ ꯒꯨꯔꯨꯅꯁꯨ ꯁꯨꯝ ꯇꯥꯛꯄꯤꯕꯅꯦ ꯑꯩꯅ ꯁꯨꯝ ꯐꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯗꯨꯒ ꯃꯌꯦꯛ ꯈꯤꯇꯪ ꯁꯦꯡꯅ ꯉꯥꯡꯕꯤꯕ ꯈꯤꯇꯪ ꯇꯞꯅ ꯉꯥꯡꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯃꯌꯥꯝꯅꯗꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯩꯅ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯒꯥꯟꯗ ꯑꯁ ꯔꯦꯗꯤꯑꯣꯒ ꯈꯣꯟꯖꯦꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯩꯅꯦꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯌꯥꯎꯋꯤ ꯀꯩꯅꯣꯅꯦ ꯑꯩ ꯁꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯁꯥꯔꯗꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯀꯩꯅꯣ ꯐꯤꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯅꯤꯜ ꯍꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯦꯕ ꯀꯔꯤꯗ ꯂꯩ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯦ ꯍꯥꯏꯕ ꯐꯤꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯅꯤꯜ ꯋꯥꯔꯗ ꯅꯝꯕꯔ 5ꯇꯒꯤ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯂꯨꯄꯥ 200ꯈꯛ ꯃꯇꯦꯡ ꯇꯧꯖꯈꯤꯕꯗꯣ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯣꯡꯃꯒꯤ ꯇꯥꯍꯧꯗꯕꯗ ꯑꯩ ꯅꯨꯄꯥꯁꯦ ꯕꯦꯔꯥꯅꯤ ꯑꯍꯤꯡꯒ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯣ ꯃꯍꯥꯛꯁꯨ ꯂꯩꯕ꯭ꯔꯣ ꯑꯗꯥꯏꯗ ꯂꯩꯌꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯐꯦꯃꯤꯂꯤ ꯂꯥꯛꯄꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯣꯝꯒꯤ ꯍꯥꯏꯇꯥꯔꯦ ꯈꯣꯒꯦꯟ ꯁꯦꯟꯖꯝ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯅꯕꯗꯨ ꯐꯥꯔꯃꯥꯁꯤ ꯑꯊꯨꯕꯗ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯖꯅꯦꯅ ꯐꯥꯔꯃꯥꯁꯤꯗ ꯐꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗ ꯆꯤꯅꯥꯎꯕꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯐꯥꯔꯃꯥꯁꯤꯗ ꯐꯪꯉꯕꯅꯤ ꯑꯗꯣ ꯇꯦꯁ ꯇꯧꯕꯒꯤꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯣꯝꯅꯇꯪꯒꯤ ꯑꯩ ꯀꯣꯜ 3 ꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯑꯩ ꯀꯩꯅꯣꯗꯒꯤꯅꯦ ꯈꯨꯖꯨꯃꯥꯟ ꯋꯥꯔꯗ ꯅꯝꯕꯔ 5ꯇꯒꯤ ꯑꯩ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯜꯂꯣ ꯅꯣꯇꯤꯁꯟ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯥꯖꯔꯦ ꯅꯣꯇꯤꯁꯟ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯏꯝꯐꯥꯜꯗꯒꯤ ꯀꯣꯟꯊꯣꯛꯇ ꯅꯟꯗꯣꯆꯥꯅꯦꯕ ꯁꯥꯔ ꯅꯟꯗꯣꯆꯥꯅ ꯍꯥꯏꯕꯤꯌꯨ ꯅꯟꯗꯣꯆꯥꯟ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯤ ꯊꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯌꯨꯛꯇꯒꯤ ꯂꯩꯕ ꯄꯨꯡ 12ꯐꯥꯎꯀ ꯂꯩꯌꯦꯕ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯍꯟꯕꯤꯒꯅꯨ ꯀꯁꯇꯃꯔꯒꯤ ꯄꯤꯒꯅꯨ ꯍꯥꯏꯖꯒꯦ ꯅꯠꯇꯕ ꯀꯔꯤꯅꯣ ꯅꯟꯗꯣꯆꯥꯟꯒꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯅꯦꯠꯋꯥꯛ ꯁꯟꯗꯣꯛꯄ ꯀꯔꯝꯕ
ISTB 자. ISTBꯒꯤ ꯍꯣꯏ ꯁꯥꯔ ꯁꯝꯕ꯭ꯔꯥꯝꯗꯩ ꯂꯧꯕꯤꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯣꯏ 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 ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯝꯕꯔꯗꯤ ꯂꯩꯇꯕ꯭ꯔꯣ ꯅꯗꯣꯆꯥꯟ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯂꯩꯇꯕ꯭ꯔꯣ ꯃꯈꯣꯏꯒꯤ ꯁꯔꯚꯤꯁ ꯇꯧꯕꯤꯔꯤꯕ ꯃꯤꯁꯤꯡꯒꯤ ꯅꯝꯕꯔ ꯄꯥꯏꯕꯤꯔꯛꯇꯕ ꯑꯣ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇꯕ ꯑꯣꯀꯦ 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 ꯍꯣꯏ ꯇꯥꯕꯤꯔꯝꯃꯒꯗꯤ ꯁꯝꯕ꯭ꯔꯥꯝꯒꯤ ISTB ꯇꯧꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯁꯨ ꯃꯤꯡ ꯃꯥꯟꯅꯕꯅꯦ ꯏꯅꯥꯎꯗꯣ ꯑꯗꯨꯒ ꯍꯥꯏꯔꯤꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯆꯤꯡꯊꯥꯝꯗꯒꯤ ꯅꯣꯗꯦꯆꯥꯟꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯑꯩꯒꯤ ꯖꯒꯥꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯔꯦ ꯈꯣꯡꯖꯣꯝꯒꯤ ꯁꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ KCTV ꯅꯦꯠꯋꯥꯛꯇꯒꯤ ꯃꯈꯥ ꯇꯦꯛꯆꯝ ꯐꯥꯎꯕ ꯁꯥꯄꯝ ꯑꯗꯒꯤꯗꯤ ꯂꯪꯊꯕꯥꯜ ꯄꯄꯥꯜ ꯑꯇꯩ ꯑꯇꯩ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤ ISTB ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯑꯃ ꯃꯗꯨ ꯊꯧ ꯄꯨꯕꯤꯔꯝꯕ ꯑꯩꯒꯤ ꯏꯁꯦꯟ ꯅꯨꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯊꯧꯔꯝꯗꯨ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯟꯕ ꯉꯝꯃꯝꯗꯕꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯅ ꯍꯧꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯃꯌꯥꯝ ꯊꯝꯖꯔꯦ ꯃꯔꯝꯗꯤ ꯉꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ISTBꯅ ꯂꯩꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯃꯇꯝ ꯁꯥꯡꯅ ꯈꯣꯡꯖꯣꯝ ꯀꯦꯕꯜꯅ ꯌꯦꯡꯍꯟꯈꯤꯕꯗꯨ ꯃꯗꯨ ꯐꯪꯍꯜꯂꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯥꯟꯅꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯈꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯕꯁꯤꯡꯅ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯒꯁꯨ ꯗꯥꯏꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯈꯥꯗ ꯍꯥꯟꯅ ꯇꯧꯖꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯖꯔꯝꯕ ꯑꯩꯅ ꯗꯥꯏꯃꯟꯒꯤ ꯊꯋꯥꯏ ꯁꯣꯝꯗ ꯑꯣꯟꯁꯤꯟꯈ꯭ꯔꯕꯅꯤ나 ꯑꯩꯅ ꯉꯝꯖꯈꯤꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯊꯕꯛꯇꯨꯁꯨ ꯑꯗꯨꯝ ꯍꯧꯔꯅꯤ ꯃꯁꯤꯃꯁꯨ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯪꯍꯟꯖꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯣꯗꯦꯆꯥꯟꯅ ꯀꯣꯜ ꯇꯧꯔꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯂꯧꯖꯍꯧꯕꯅꯤ ꯑꯩ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯔꯒ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯈꯣꯀꯦꯟꯒꯤ ꯍꯜꯂꯣ ꯗꯦꯜꯇꯥ ꯀꯝꯄ꯭ꯌꯨꯇꯔ ꯁꯣ ꯑꯗꯨꯝ ꯇꯥꯟꯅꯗ꯭ꯔꯦ ꯈꯣꯟꯖꯦꯜꯁꯦ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯒꯦ ꯊꯧꯔꯝꯁꯤꯗ ꯂꯝꯗꯦꯡ ꯍꯜꯂꯣ 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 ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯍꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅꯤ ꯍꯥꯏꯕꯤꯌꯨ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦ ꯏꯁꯥ ꯅꯥꯔꯒ ꯂꯩꯕ꯭ꯔꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯑꯩ ꯂꯝꯗꯦꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯥ ꯅꯥꯔꯒ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯇꯧꯕꯅꯣ ꯁꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯗꯤ ꯔꯦꯗꯤꯑꯣꯁꯤꯁꯨ ꯃꯊꯪ ꯀꯩꯅꯣꯗꯗꯤ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯐꯪꯖꯔꯝꯃꯦꯕꯀோ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯐꯣꯟꯁꯤꯗ ꯁꯨꯝ ꯍꯦꯗꯐꯣꯟ ꯊꯤꯡꯖꯤꯜꯂꯒ ꯇꯥꯖꯕꯅꯦ ꯁꯧꯔꯁꯨ ꯁꯧꯅ ꯌꯥꯝꯅ ꯁꯥꯔꯅ ꯁꯨꯝ ꯉꯥꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯇꯥꯕꯗꯀꯣ ꯑꯗꯨ ꯑꯗꯣꯝꯒꯤ ꯐꯣꯟ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯁꯤꯖꯤꯟꯅꯔꯗꯤ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯐꯪꯅꯤ ꯌꯨꯇ꯭ꯌꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯍꯥꯏꯗꯅ ꯑꯦꯞ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯅꯣ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯌꯣꯠꯅꯅꯤ ꯈꯪꯗꯦ ꯃꯃꯥꯡ ꯆꯍꯤꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗꯤ ꯑꯗꯨꯝ ꯁꯧꯕꯀꯣ ꯍꯧꯖꯤꯛꯇꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯕ ꯁꯣꯏꯗꯅ ꯐꯪꯉꯛꯀꯅꯤ ꯁꯣꯏꯗꯅ ꯐꯪꯉꯛꯀꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯖꯔꯤ ꯗꯥꯏꯃꯟꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯦꯅꯥꯁꯦ ꯑꯃꯨꯛꯇꯪ ꯃꯁꯥꯒꯤ ꯑꯃꯨꯛꯇꯪ ꯁꯦꯝꯖꯈꯤꯒꯦ ꯑꯗꯨꯒꯅꯦ ꯁꯣꯏꯗꯅ ꯑꯩ ꯐꯪꯍꯟꯖꯒꯦ ꯍꯥꯟꯅ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔ ꯏꯂꯥꯡ ꯈꯥꯡꯄꯣꯛꯄꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯊꯣꯉꯥꯝ ꯔꯥꯖꯦꯁ ꯂꯩꯇꯥꯟ ꯊꯦꯝ ꯄꯗꯃꯥ ꯗꯦꯕꯤ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯂꯨꯄꯥ 200 ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒ ꯏꯂꯥꯡ ꯈꯥꯡꯄꯣꯛꯄꯤꯗꯒꯤ ꯔꯥꯖꯦꯁ ꯂꯨꯄꯥ 500 ꯄꯥꯡꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯣꯛꯆꯣꯝ ꯀꯩꯅꯥꯍꯜ ꯗꯦꯕꯤ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯉꯝꯖꯕ ꯂꯨꯄꯥ 200 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯃꯨꯖꯥꯎ ꯀꯥꯡꯕꯝ ꯊꯥꯒꯤ ꯂꯨꯄꯥ 500 ꯄꯤꯕꯤꯔꯛꯄ ꯍꯟꯗꯛꯀꯤꯁꯨ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯍꯨꯏꯗ꯭ꯔꯣꯡ ꯑꯣꯡꯕꯤ ꯏꯕꯦꯆꯧꯕꯤ ꯈꯥꯒꯦꯝꯄꯜꯂꯤ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯛꯏ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯄꯜꯂꯤꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯑꯣꯡꯕꯤ ꯏꯕꯦꯆꯧꯕꯤꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯌꯦꯡꯈꯣꯝ ꯑꯆꯧꯕꯤ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯛꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯂꯂꯤꯇꯥ ꯍꯥꯏꯔꯤꯕꯁꯤꯁꯨ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 500 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯁꯣꯏꯕꯝ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯇꯧꯊꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀ꯭ꯋꯥ ꯆꯥꯔꯅꯦ ꯀ꯭ꯋꯥ ꯃꯌꯥꯝ ꯊꯥꯅꯅꯕꯒꯤ ꯀ꯭ꯋꯥ ꯆꯥꯔ ꯑꯗꯨꯒ ꯀꯤꯍꯣꯝꯁꯨ ꯄꯤꯔꯝꯃꯤ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯝꯃꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯇꯧꯊꯣꯡ ꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯁꯅꯥ ꯃꯆꯥꯅ
स्टाफ सिंगी करीनो इंसांग हम साबियो हाइदन लुपा चंगा पिबिरमी थागचरी मसिगिदमा मरांग थेम निर्मला लुपा चनी पिबिरपा वाहेंगबम थामचा यारिपोक अचोंग थाम लेरा लाइटोंजाम इंद्रानी हुइकम मकालेकाय एके लांगलेन तोमी थौबाल चौबा मेला ग्राउंड पुन्ना पोमिनबा मचिमनाव निंगोल अहुम लागा निंगोल अहुमना बोर पिबिरमी या फमंगोल लुपा चात्रे नमसु पिबिरमी मसिगिदमक्ता थागचरी लैसांग थेम चित्रबहन सिंह कक्सिंग वाइरी लैसांग थेम परेंगदगी ngam lupa lising ama pibire hana थागचरी मसिगिदमक्तासु युंखाइबम राजेन मैते lai maning lupa lising ama pibire sinataba aikoina hangdoktriba okhoi message thabiraga screenshot ko mathabirak pa yawe hauji hauji se message hang mangam da su myam yawe duna chitha jaba sing hayeng mo thok jagi थागचरी mamal yam la badom na diamond radio na dare thamada di yam drab lupa lising manga taruk tare tara smai do mateng pang ba yawe yam nung singra jani diamond radio gi tawri thabak se khodi to lo phang bana te ba adubu aina toina transparency leina do maidok cheiko sigi tawrok pakhra se dum tawrokan da advertisement gi khara la kan da khoi dum hingjabani sina muk miyam da muk khajik khajik ngamjaba sing do mateng pangjabani miyam na lana lobi ganu yam ba musung yam da ba haiba du di kaisu leiti mateng haiba se lupa matang pirasu mateng hona jari ba punama miyam gi mateng na sungam jabani थागचरी मखा ताब थौरम मधुमक्ता मिनसे हयेंग अमु पुंगफम से लाक्सगे इंस्पेक्टर तयाय नुंसिबिब सिंगना होरेन सोइदनमकी पुंगफम अदुदा लाक्बियो मखल मखल मियामबो खजिक तोरज नोहनबा कभन मंगम ननन वइद होनजगे थागचकिबा यूट्यूब अमदि फेसबुक की सामुएल अमदि रोजी की अचुंबगी दमा नागालैंड दिमापुर दगी मचिन मनाव अनिबु नुंसी हैतना हातोक पीबा असिगुंबा थौदोक असिद चेनबा पुनमा मराल लेबा मतुंग इना दंदी फंगबो इसनु मियामना खोलाव मुक्तंग लाउबियो ताबियो फेसबुक त सुयावबनी जस्टिस फॉर सामुएल एंड रोजी यूट्यूब त सुयावबनी आइनि ngarang थागचबनी हारिबदु चंगबियो कमेन अमतंग पिबिरबु खोलाव अमतंग लाउबिरमु नॉर्थ ईस्ट लेरिबा मी सिंग असे डिस्क्रिमिनेट तोमनख्रे अखोई लेफम लेत्रे आइना हाइजबदुनी स्वाइददी अखोई लवाई इम्फाल अदु अदा न तौर लेबिवानी अखोई मपान थोखरकांददी अखोई पुनमक्से मीना करिसु उसितबनी मीना करिसु खंदबनी खोलाव मला होगदब तारगदी याई हाइदन दुमक तोरकनी यादि हाइब खंगमिनरसे खोलाव पुन लौमिनसे जस्टिस फॉर सामुएल सांगमा एंड रोजी सांगमा फ्रॉम नागालैंड थैंक यू सो मच खुरुमजरी